ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯤꯡꯅ ꯅꯝꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯐꯖꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯈꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯆꯍꯤ 5ꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏ ꯀꯧꯕ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯣꯝꯕ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯑꯌꯤꯡꯕꯤꯗꯤ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏꯒ ꯌꯨꯝꯗ ꯍꯦꯛ ꯂꯩꯍꯧꯏ꯫ ꯊꯋꯥꯏꯅ "ꯏꯃꯥ, ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯆꯥꯒꯦ"꯫ "ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯅꯦ? ꯑꯗꯨꯗꯤ ꯏꯃꯥ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒꯅꯦ ꯏꯆꯥꯒꯤ ꯆꯥꯛ ꯊꯤꯕꯤꯔꯒꯦꯀꯣ꯫ ꯑꯗꯣ ꯏꯆꯥꯕꯨ ꯏꯃꯥꯅ ꯏꯟꯕ ꯑꯣꯏꯅ ꯆꯥꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯊꯟꯇ ꯈꯨꯠꯅ ꯆꯥꯒꯗ꯭ꯔꯣ?" "ꯏꯃꯥꯅ ꯏꯜꯂꯒ ꯆꯥꯒꯅꯤ"꯫ "ꯏꯆꯥꯕꯨ ꯏꯃꯥꯅ ꯏꯟꯕꯒꯁꯦ ꯍꯥꯎꯕ꯭ꯔꯣ? ꯏꯃꯥꯅ ꯏꯜꯂꯒꯗ ꯆꯥꯒꯦ ꯍꯥꯏꯔꯤꯁꯤꯕꯣ?" "ꯍꯥꯎꯏ ꯏꯃꯥ, ꯆꯥꯛꯁꯨ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯏ ꯏꯃꯥꯅ ꯏꯟꯕꯤꯕꯗꯣ꯫ ꯑꯗꯣ ꯏꯃꯥꯒꯤ ꯊꯋꯥꯏ, ꯀꯔꯤꯒꯨꯝꯕ ꯏꯃꯥꯁꯦ ꯂꯩꯇ꯭ꯔꯕꯗꯤ ꯏꯆꯥꯗꯤ ꯀꯅꯥꯅ ꯆꯥꯛ ꯏꯜꯂꯒ ꯆꯥꯅꯤ?" ꯃꯆꯥꯅꯨꯄꯥ ꯊꯋꯥꯏꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥ ꯑꯌꯤꯡꯕꯤꯗ ꯃꯄꯤꯔꯥ ꯆꯦꯅ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯏꯃꯥ, ꯏꯃꯥ"꯫ "ꯍꯥꯎ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯅꯪ ꯑꯩ ꯍꯨꯟꯗꯣꯛꯂꯒ ꯀꯥꯏ ꯆꯠꯇꯣꯏꯅꯣ? "ꯆꯠꯀꯅꯨ ꯏꯃꯥ, ꯑꯩ ꯏꯃꯥ ꯂꯩꯇ꯭ꯔꯗꯤ ꯌꯥꯝ ꯀꯞꯀꯅꯤ, ꯆꯥꯛꯁꯨ ꯆꯥꯔꯣꯏ, ꯇꯨꯝꯁꯨ ꯇꯨꯝꯃꯣꯏ꯫ ꯏꯃꯥ, ꯅꯪ ꯑꯩ ꯊꯅꯝꯃꯒ ꯆꯠꯀꯅꯨ"꯫ "ꯏꯃꯥꯕꯨ ꯏꯆꯥ ꯊꯅꯝꯂꯒ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ꯫ ꯏꯃꯥꯅ ꯏꯆꯥꯗ ꯐꯥꯒꯤꯗꯧꯕꯅꯤ꯫ ꯁꯤ ꯏꯃꯥ ꯆꯥꯛ ꯏꯜꯂꯛꯂꯒꯦꯀꯣ, ꯆꯥꯛ ꯌꯥꯝꯅ ꯆꯥꯎꯀꯣ." "ꯏꯃꯥ, ꯑꯩꯗꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯏꯀꯣ"꯫ "ꯆꯥꯏ, ꯏꯆꯥꯗꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯏ, ꯑꯗꯨꯅ ꯏꯆꯥꯗꯤ ꯃꯌꯥꯝ ꯀꯜꯂꯤꯅꯤ"꯫ "ꯏꯃꯥ, ꯑꯩꯁꯨ ꯌꯥꯝꯅ ꯀꯜꯂꯤꯀꯣ"꯫ "ꯀꯜꯂꯤ, ꯏꯆꯥꯗꯤ ꯌꯥꯝꯅ ꯀꯜꯂꯤ"꯫ ꯑꯌꯤꯡꯕꯤꯅ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯅꯥꯛꯇꯒꯤ ꯊꯥꯗꯣꯛꯇꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯌꯤꯡꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏꯕꯨ ꯅꯨꯡꯁꯤꯗꯨꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯕ ꯂꯛꯅꯖꯕ ꯑꯃꯗꯤ ꯉꯥꯃꯣꯛ ꯂꯩꯕꯤꯒꯦ ꯍꯥꯏꯅ ꯂꯧꯕ ꯐꯥꯎꯕ ꯑꯌꯤꯡꯕꯤꯅ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯁꯤꯟꯅꯖꯩ꯫ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯍꯦꯛ ꯍꯦꯛ ꯂꯛꯅꯗꯨꯅ ꯁꯥꯟꯅꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯒꯤ ꯅꯨꯄꯥ ꯈꯣꯝꯕꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯣꯛꯇꯕ ꯅꯨꯄꯥ ꯈꯔ ꯄꯨꯟꯕꯗꯒꯤ ꯅꯨꯄꯤ ꯀꯣꯏꯕ ꯉꯥꯎꯁꯤꯟꯅꯕ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ? ꯄꯥꯕꯨ ꯎꯗꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯏꯃꯥ"꯫ "ꯏꯆꯥꯕꯨ ꯅꯄꯥ ꯅꯨꯡꯁꯤꯕ꯭ꯔꯅꯦ?" "ꯅꯨꯡꯁꯤ, ꯄꯥꯕꯨꯁꯨ ꯅꯨꯡꯁꯤ, ꯏꯃꯥꯁꯨ ꯅꯨꯡꯁꯤ"꯫ "ꯀꯌꯥꯝꯅ ꯅꯨꯡꯁꯤꯒꯦꯅꯦ ꯏꯃꯥꯒ ꯄꯥꯕꯒꯁꯦ? ꯀꯅꯥꯅ ꯍꯦꯜꯂꯤ?" "ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯃꯥ, ꯑꯗꯣ ꯑꯩꯗꯤ ꯏꯃꯥꯅ ꯍꯦꯜꯂꯤ". "ꯑꯦ, ꯑꯗꯨꯗꯤ ꯀꯩꯒꯤ? ꯏꯃꯥꯗꯤ ꯑꯩꯕꯨꯁꯨ ꯊꯥꯗꯣꯛꯂꯒ ꯁꯨꯡꯆꯠ ꯆꯠꯇꯦ, ꯄꯥꯕꯨꯗꯤ ꯍꯦꯛꯇ ꯆꯠꯈꯤ"꯫ "ꯏꯆꯥꯒꯤ ꯄꯥꯕꯅ ꯆꯠꯂꯤꯗꯣ ꯏꯆꯥꯒꯤ ꯁꯦꯟ ꯇꯥꯟꯕꯅꯤ꯫ ꯅꯄꯥꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯔꯗꯤ ꯏꯆꯥ ꯀꯔꯤ ꯆꯥꯒꯅꯤ? ꯐꯖꯕ ꯐꯤꯔꯣꯜꯁꯨ ꯁꯦꯠꯄ ꯐꯪꯂꯔꯣꯏ, ꯏꯃꯥꯁꯨ ꯐꯪꯂꯔꯣꯏ, ꯑꯗꯨꯅꯅꯤ ꯅꯄꯥꯅ ꯏꯆꯥ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯗꯣ". "ꯏꯃꯥꯁꯨ ꯐꯤ ꯁꯥꯔꯒ ꯁꯦꯟ ꯇꯥꯜꯂꯤꯗꯨꯗꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯏꯪꯈꯣꯜꯗꯁꯨ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯊꯥꯏꯗꯨꯗꯤ, ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯀꯩꯅꯣ". "ꯏꯆꯥꯁꯤ ꯆꯥꯎꯔꯦ, ꯒ꯭ꯌꯥꯟꯁꯨ ꯌꯥꯝ ꯇꯥꯔꯝꯃꯤꯅꯦ". "ꯊꯋꯥꯏ, ꯅꯄꯥ ꯂꯥꯛꯄ ꯃꯥꯜꯂꯤ, ꯊꯣꯡꯒꯥꯜꯗ ꯌꯦꯡꯉꯨ". "ꯏꯃꯥ, ꯏꯃꯥ, ꯄꯥꯕ ꯂꯥꯛꯑꯦ, ꯕꯥꯕꯥ, ꯕꯥꯕꯥꯎ"꯫ "ꯅꯃꯥꯗꯤ ꯏꯕꯨꯡꯉꯣ"꯫ "ꯕꯥꯕꯥ, ꯑꯩ ꯄꯥꯝꯕꯤꯌꯨ, ꯕꯥꯕꯥ, ꯕꯥꯕꯥ, ꯄꯥꯝꯕꯤꯌꯨ". "ꯅꯆꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯝꯕꯤꯌꯨ ꯍꯥꯏꯔꯤꯁꯦ, ꯑꯃꯨꯛꯇ ꯄꯥꯝꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? "ꯅꯨꯄꯤ, ꯋꯥꯒ ꯋꯥꯕꯒ ꯏꯆꯥꯒ ꯄꯥꯝꯅꯤꯡꯗ꯭ꯔꯦꯗ". "ꯏꯃꯥꯒꯤ ꯊꯋꯥꯏ, ꯅꯄꯥꯁꯦ ꯌꯥꯝ ꯋꯥꯔꯦ, ꯂꯥꯛꯑꯣ, ꯏꯃꯥꯅ ꯑꯣꯏꯅ ꯄꯥꯝꯂꯒꯦꯀꯣ". "ꯕꯥꯕꯥ, ꯉꯥꯃꯣꯛꯇꯤ"꯫ "ꯏꯆꯥ, ꯄꯥꯕꯁꯦ ꯉꯥꯃꯣꯛꯀ ꯂꯣꯏ ꯀꯥꯎꯔꯦꯗ꯫ ꯅꯨꯄꯤ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ, ꯋꯥꯕꯅ ꯌꯥꯗ꯭ꯔꯦ". "ꯑꯉꯥꯡꯒ ꯏꯅꯥꯛꯇ ꯊꯥꯖꯤꯜꯂꯛꯀꯅꯨꯀꯣ". "ꯍꯣꯏ, ꯄꯣꯊꯥꯔꯣ". "ꯊꯋꯥꯏ, ꯅꯄꯥꯁꯤ ꯉꯁꯤꯗꯤ ꯈꯨꯋꯥ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ, ꯏꯆꯥꯁꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯄꯥꯝꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯉꯥꯃꯣꯛ ꯐꯥꯎꯕ ꯂꯩꯔꯛꯇ꯭ꯔꯦꯗꯨꯅꯤ". "ꯀꯔꯤꯅꯣ ꯅꯨꯄꯤ, ꯅꯪꯅ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯦ? ꯑꯩꯁꯦ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯄꯥꯅꯤ ꯁꯤꯅꯤꯅꯦ, ꯍꯥ"꯫ "ꯑꯣ, ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨꯋꯣ, ꯑꯩꯗꯤ ꯑꯗꯨ ꯈꯜꯂꯒ ꯍꯥꯏꯈꯤꯕ ꯅꯠꯇꯦ, ꯏꯆꯝ ꯆꯝꯅ ꯍꯥꯏꯈꯤꯕ ꯈꯛꯇꯅꯤ".
Nasin thinu nupi ai loina khangbu jani nangna ngangsida mapa ai nusidanaba insiliba hajile mayamdo loina khangbu jani kaidorage moi mapa se asidi hanagi man manadribasiba angang asida aina karibo moi mapa gi phatanaba wa haisinga doribano isa sina moi mapa ni yumna lagu ubududa harauri base karimte ubitrabo enupi namana sakina ta aina loina khangbu jani iyum yoraga waba ngek potharabni wabase hagadra khanna yum si hanjarapni aduga sidani hena wari baba imaga khatnaganu nangsu namagi koksangi aduna nangsu ne tat hairido aduna ni kari tawragi moi mapa po nongboda sumaina moi mapa si tawdabani natraga minaga imung kainaba bawga tamsin bi yaroklaba sala hey nupi nangi wangang na haibani mi na ingoda pangai hairaga pangtamda tamsilaklaga khomaina ingadaba thajagadab nateko aigi wahaiduna moi mapada yam nungaitaba oiradi ai lale angang mamangda saunantabida amukta leirasi moi mapasu ngahek pothabiruro nangna lale haraga yagadaba pothawairaga aina pothagadaba nupi nangam nupado ai malabo ha kaidorage mi moi mapa nangba ai lale haijaredana angangse ipa pakhat kreme pakhaning pakhat jasana masi pumba nangna thogan banatro ado ai lale haridana ai hausi moi mapa na saw phonaba kaidojaro haibado taning de nupi nangi natato ai goda tarukano ko namana pa no warakta bisidi moi mapa ima ipa di panakum sida bale nang kaidoge habano ha namana pa no warakta bi imagi thawai lao imai sane thongalda hangsit lausi napase ngasidi yam wari satpe yare kari haiba imai pa di panagum saki bidai namana pa do nang kaidoge habano ha hairo hairchi phawa satpe yare bungo sida lao ma ima ai ki ma moi mapa bu ngaurabro anga siki bana loire anga do thadokbiyo haibane moi mapa musiki nupise engonda indana tawini karai de illage angang do thadokpiyo haiba khaktani mi usittaba sardana nang masidi khangdana na moi mapa kai no tori bado bo ayo as ima ayo ima moi mapa ai lanjari bi ayo ima ima da pugano papa ima da pugano minnoy masa hando he nangso ima angangse mako kai batari moi mapa ima ki thawai ima kai su taudi ai hoi ma khomana ayingbi bu yam thina phurammi aduga khomado obuk thoki ayingbi masan pa thawai konduna kaptuna masu lehewi numitang oibaga khomba hidang ngauduna mu halaklammi aduga ayingbida khanaba mu hauraklammi ayingbidi phamungda khomana phubagi na hedu leiri masana pasu kaptuna mamagi manakta leiri khomana ngasi tori matawdu ayingbina yam thajarudaba ngaktani asumna numidangdu ayingbigi masana pagadu yang wana kina leirami nongan baga ayingbi masangamda ngamda hogatuna imungaram loisinduna chak thongot pa haurammi aigi sa hakono ai saksari ko karai da pusat pidoino chakse ai thuna loisilaklagi chaksa se khra sarago ni satpirodana ngarang su chak marum phau chaba nate yum sida ai lening drene aduna karai da nam chalagai potharuge chak tudi naman sa hauna sa horone ngarangi da hausi phau ba saubiri bro saronu kaidobage ai moyo pa na pamda ba ya da wasu ne haizaroi tabuksu tawjaroi ba nupi nangi na tato ai loina khangini aingonda teda sinatana ne temakano ne aina karai da ta tawrage aidi ipurebada nusina themna ba hotna sabani si sarono bu nupa nangbo nupa na bu koina sawse baksade ba ado karing sang thongoge moi pa na pamjaba insang chagem pomado adoina tawrora chakudi loirabani noi nawa mu thiraga sagem pomado pomlagane bijo handose ai numi kharani se yumda loi aidi minagi musini na thabuk suruge namana sa yaudana nungai leho
ꯉꯥꯏꯈꯨꯋꯣ ꯑꯝꯇ ꯉꯥꯏꯈꯣꯕ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯋꯣ ꯑꯌꯤꯡꯕꯤ ꯉꯔꯥꯡ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯗꯕꯒ ꯈꯣꯝꯕꯅ ꯌꯥꯝ ꯊꯤꯅ ꯐꯨꯕꯒꯤꯒ ꯃꯁꯥꯗꯣ ꯁꯣꯟꯃꯟꯈꯤꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯗꯣꯝ ꯂꯥꯎꯅ ꯇꯨꯗꯨꯅ ꯋꯥꯟꯊꯩ ꯍꯩ ꯃꯗꯨꯒꯤ ꯇꯥꯇꯣ ꯅꯄꯥꯝꯗ ꯆꯠꯂꯒ ꯇꯧꯔꯨꯁꯣ ꯈꯪꯉꯕ꯭ꯔꯥ ꯈꯣꯝꯕ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯇꯧꯔꯛꯀꯅꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯇꯥꯟꯊꯣꯛꯂꯒ ꯄꯣꯝꯁꯥꯠꯅꯕꯤ ꯑꯣꯏꯅ ꯂꯧꯕꯅ ꯐꯔꯅꯤ ꯀꯩꯗꯧꯋꯦꯒꯦ ꯄꯣꯝꯁꯥꯠꯅꯕꯤꯒꯤ ꯃꯆꯥꯅꯤ ꯂꯩꯔꯕꯁꯨ ꯁꯛꯇꯤ ꯃꯥꯅꯤꯅ ꯗꯃꯥꯗ ꯐꯖꯔꯤꯅꯤꯗꯅ ꯑꯩꯒꯤ ꯑꯃꯟꯕꯤ ꯅꯨꯄꯤꯁꯤꯗꯤ ꯑꯣꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯣꯝꯁꯥꯠꯅꯕꯤꯒꯤ ꯃꯅꯥꯛꯇ ꯃꯌꯥꯝ ꯅꯥꯇꯣꯏ ꯆꯠꯂꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯋꯥꯏꯅ 이마 밑방어 이장라미 이마 밑방어 이마 ꯑꯌꯣ ꯏꯃꯥ ꯃꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯋꯣ 이마ꯒꯤ ꯊꯋꯥꯏ ꯅꯄꯥ ꯀꯥꯏꯗ ꯂꯩꯒꯦ 이마 ꯑꯩ ꯈꯪꯗꯤꯌꯦ ꯄꯥꯕ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ 이마 ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯤꯗ ꯇꯨꯝꯃꯝꯃꯤꯁꯦ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯣ 이마 ꯅꯪ ꯀꯞꯄꯤꯔꯣ ꯀꯞꯇꯤꯌꯦ 이마 ꯀꯞꯇꯦ ꯂꯥꯛ 이마ꯒꯤ 이문데 ꯆꯪꯉꯁꯤ 이마 ꯑꯩ ꯆꯥꯛ ꯂꯥꯝꯃꯦ 이사부 ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯂꯥꯛꯑꯣ 이마ꯅꯦ 이사ꯒꯤ ꯆꯥꯛꯀ ꯊꯤꯕꯤꯔꯒꯦ ꯀꯣ ꯑꯗꯨꯒ 이마 일ꯂꯒꯦ ꯑꯌꯤꯡꯕꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯥꯛ ꯏꯜꯂꯝꯃꯤ ꯑꯌꯤꯡꯕꯤꯒꯤ ꯂꯦꯞꯇꯅ ꯇꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨꯅ ꯃꯆꯥꯒꯤ ꯆꯥꯛ ꯑꯗꯨꯗ ꯇꯞ ꯇꯞ ꯇꯥꯔꯤ ꯑꯗꯨꯒ ꯑꯌꯤꯡꯕꯤꯅ ꯃꯆꯥ ꯊꯋꯥꯏꯗ ꯑꯃꯨꯛ ꯏꯜꯂꯤ ꯁꯣꯝꯗꯅ ꯈꯣꯝꯕ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤ ꯊꯕꯛ ꯁꯨꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯁꯦ ꯄꯣꯝꯁꯥꯠꯅꯕꯤꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯤꯈꯤꯒꯦ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤꯗꯤ ꯉꯥꯃꯣ ꯑꯣꯏꯅ ꯂꯩꯕꯤꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯀꯩꯊꯦꯜꯗ ꯍꯥꯏꯅ ꯆꯪꯂꯨꯕ ꯇꯥꯔꯤꯅꯦ ꯀꯩꯊꯦꯜ ꯍꯥꯟꯅ ꯌꯧꯔꯒꯦ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯈꯣꯝꯕꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯅꯦ ꯃꯥꯗꯤ ꯐꯤꯔꯣꯜꯒ ꯌꯥꯝꯅ ꯂꯩꯔꯤꯅꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ ꯑꯌꯤꯡꯕꯤꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯈꯣꯝꯕꯁꯤꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯤ ꯃꯔꯣꯜꯒ ꯂꯩꯕꯤꯗꯅ ꯃꯁꯥꯒꯤ ꯉꯥꯃꯨꯒꯁꯨ ꯂꯩꯕꯤꯗꯅ ꯇꯧꯔꯤꯅꯦ ꯑꯁꯤꯅꯤ ꯅꯨꯄꯥ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥ ꯑꯃ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯐꯤꯔꯣꯜꯒ ꯂꯩꯗꯅ ꯇꯧꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯩꯒꯤ ꯄꯤꯕꯅꯦ ꯍꯨꯔꯥꯟ ꯄꯨꯔꯒ ꯍꯤꯗꯥꯛꯀ ꯎꯅꯗꯨꯅ ꯊꯛꯄ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯀꯅꯥꯅꯣ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯅ ꯃꯥꯕꯨ ꯑꯩ ꯈꯪꯕꯖꯥꯠꯂꯣ ꯃꯥꯅꯗꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕꯅꯤꯅ ꯑꯩꯁꯦ ꯈꯨꯜ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯃꯃꯥꯕꯣꯛ ꯊꯣꯛꯄꯁꯤꯡꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯀꯧꯒꯦꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯦꯛꯇ ꯄꯥꯝꯕ ꯃꯥꯟꯈꯤꯗꯣꯏꯅꯤꯅꯦ ꯑꯗꯨꯅ ꯀꯧꯅꯤꯡꯂꯕꯁꯨ ꯀꯧꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯩꯁꯦ ꯁꯤ ꯌꯧꯔꯕꯗꯤ ꯌꯥꯔꯦ ꯄꯣꯝꯁꯥꯠꯅꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯀꯌꯥꯗ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯤꯕꯅꯣꯅꯦꯁꯦ ꯍꯣꯔꯦꯟ ꯍꯌꯦꯡꯂ ꯃꯣꯏꯗ ꯆꯠꯂꯨꯕ ꯇꯥꯔꯦ ꯑꯗꯨꯒ ꯈꯣꯝꯕꯁꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯗꯣ ꯃꯥꯅ ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯣꯝꯁꯥꯠꯅꯕꯤꯗ ꯆꯥꯕ ꯆꯥꯒꯗꯧꯔꯤꯕ꯭ꯔꯣ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯔꯣꯜꯁꯤꯕꯣ ꯆꯥꯅꯤꯗ ꯃꯥꯗꯤ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯐꯖ ꯐꯖꯕꯅꯤ ꯈꯣꯝꯕꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯣꯝꯁꯥꯠꯅꯕꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯄꯣꯝꯁꯥꯠꯅꯕꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯌꯣꯟꯗꯨ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯄꯣꯝꯁꯥꯠꯅꯕꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯤ ꯈꯔ ꯊꯨꯅ ꯂꯧꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯂꯧꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯏꯁꯥꯁꯥ ꯅꯣꯏ ꯑꯅꯤꯕꯨ ꯌꯨꯝꯗ ꯆꯪꯉꯣꯃꯤ ꯅꯣꯏ ꯑꯅꯤ ꯂꯩꯗꯅ ꯏꯃꯥꯒꯤ ꯂꯩꯁꯦ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯦꯃꯤ ꯇꯜꯂꯦ ꯏꯃꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯍꯜꯂꯒ ꯏꯃꯥꯅ ꯅꯨꯄꯥꯗ ꯆꯦꯟꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯃꯨꯛꯁꯨ ꯆꯦꯟꯈꯤ ꯏꯆꯦꯒ ꯑꯩꯒꯅ ꯀꯞꯄꯒ ꯇꯥꯟꯅꯔꯛꯇ꯭ꯔꯗꯤ ꯏꯃꯥ ꯅꯪ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯗꯨꯝ ꯆꯦꯟꯈꯤꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯑꯗꯨꯗꯤ ꯆꯦꯟꯕ ꯅꯠꯇꯦꯅꯦꯍꯦ ꯂꯩ ꯄꯤꯕ ꯆꯠꯄꯅꯤ ꯅꯁꯨ ꯅꯠꯇꯅ ꯃꯥꯅ ꯏꯔꯥꯡ ꯇꯧꯔꯒ ꯅꯣꯏ ꯑꯅꯤ ꯏꯃꯥ ꯁꯥꯎꯔꯛꯑꯗꯤꯅꯦ ꯅꯌꯥꯗꯨꯗ ꯁꯤꯠꯇꯕ ꯂꯩꯁꯤꯡꯁꯦ ꯐꯨꯟꯉꯩ ꯅꯝꯁꯤꯜꯂꯛꯀꯅꯤꯍꯦ ꯉꯁꯤ ꯑꯗꯨꯒꯅꯦ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯅ ꯏꯃꯥꯒꯤ ꯂꯩ ꯂꯩꯕ ꯂꯥꯛꯑꯗꯤ ꯏꯃꯥꯅꯅꯦ ꯌꯥꯝ ꯀꯧꯔꯛꯀꯅꯨꯀꯣ ꯏꯟꯗꯣꯝꯆꯥꯏꯅ ꯀꯧꯔꯛꯀꯗꯕ ꯈꯪꯉꯤꯗꯅ ꯈꯣꯝꯕꯅ ꯑꯣ ꯂꯩꯁꯤꯕꯨ ꯀꯌꯥꯅꯣ ꯂꯨꯛꯃꯥꯏꯁꯤ ꯌꯥꯎꯔꯤꯕ ꯂꯩꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯔꯒꯦ ꯏꯃꯥ ꯍꯤꯡꯁꯥꯐꯥꯎ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥꯒ ꯃꯥꯜꯂꯨꯔꯦ ꯀꯩꯅꯣ ꯅꯔꯦꯛꯂꯤ ꯃꯌꯥꯝꯗꯨꯕꯣ ꯅꯣꯏ ꯅꯨꯄꯤꯒꯤ ꯃꯥꯜꯂꯤꯗ ꯃꯔꯥꯏꯕꯛ ꯐꯩꯗꯀꯣ ꯅꯣꯏ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗꯤ ꯏꯄꯨꯔꯣꯏꯕ ꯂꯩꯖꯗꯕ ꯀꯥꯁꯦ ꯏꯔꯥꯏꯕꯛ ꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯂꯩꯕꯤꯅꯕꯁꯨ ꯂꯩꯇꯦꯗꯣ ꯅꯨꯡꯁꯤꯕꯤꯅꯕꯁꯨ ꯂꯩꯖꯗꯦ ꯀꯂꯛꯆꯩꯗ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯖꯕ ꯅꯨꯄꯤꯁꯤꯡꯁꯦ
ꯌꯥꯔꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯃꯤ ꯂꯩ ꯌꯣꯜꯂꯤꯁꯤ ꯎꯗ꯭ꯔꯣ ꯑꯗꯨꯒ ꯏꯕꯥꯅꯤꯗꯤ ꯏꯇꯩ ꯏꯅꯥꯎꯁꯨ ꯅꯠꯇꯅ ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯁꯦ ꯏꯇꯩ ꯏꯅꯥꯎ ꯑꯣꯟꯊꯣꯛꯂꯁꯤꯗꯅ ꯌꯥꯔꯦ ꯏꯆꯥ ꯑꯅꯤꯁꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯕ ꯅꯪꯒꯤ ꯅꯇꯥꯗꯣ ꯈꯤꯇꯧꯕꯤꯔꯛꯀꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯦꯗꯨꯅ ꯍꯔꯥꯎꯖꯅꯅꯕ ꯅꯪꯅ ꯀꯩꯅꯣ ꯂꯩꯕꯤꯔꯛꯂꯤꯕ ꯄꯣꯠꯌꯣꯝꯁꯤꯡꯗꯣ ꯄꯨꯕꯤꯔꯨꯆꯣ ꯑꯩꯈꯣꯏꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯂꯥꯏꯕꯛ ꯊꯤꯖꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯉꯁꯤꯗꯒꯤꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯜꯂꯔꯣꯏ ꯁꯥꯠꯅꯕꯤ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯄꯨꯟꯁꯤꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯈꯜꯂꯒ ꯂꯥꯛꯂꯕꯅꯤ ꯁꯤꯃꯗꯤ ꯑꯩꯒꯤ ꯂꯥꯡꯅ ꯊꯨꯔꯕ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯂꯦꯟꯅꯔꯤꯕ ꯖꯥꯠꯂꯥ ꯂꯦꯟꯅꯕꯗꯤ ꯃꯥꯟꯗꯦ ꯑꯩꯒꯤ ꯂꯥꯡꯅ ꯊꯨꯕ ꯃꯥꯜꯂꯤ ꯀꯩꯗꯧꯔꯒꯦ ꯁꯥꯠꯅꯕꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯝꯇ ꯊꯥꯖꯗ꯭ꯔꯕꯣ ꯈꯪꯗ꯭ꯔꯤꯗ ꯇꯥꯈꯣꯡꯕ ꯅꯁꯜꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯅꯣꯛꯂꯤꯕ ꯍꯥꯏꯗꯨꯅꯤ ꯑꯋꯥꯕꯅ ꯊꯜꯂꯕ ꯅꯁꯜꯒꯤ ꯄꯨꯟꯁꯤꯁꯤꯗ ꯇꯥꯈꯣꯡꯕꯅ ꯑꯃꯨꯛ ꯂꯛꯅꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄ ꯑꯗꯨꯗ ꯁꯨꯝ ꯃꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯗ꯭ꯔꯛ ꯈꯨꯍꯩꯁꯤ ꯄꯨꯝꯁꯥꯠꯅꯕꯤꯅ ꯁꯤ ꯑꯉꯥꯡꯁꯤꯁꯨ ꯇꯥꯟꯖꯥ ꯆꯥꯗꯦ ꯃꯁꯤ ꯈꯨꯄꯥꯛꯁꯤꯅ ꯃꯁꯤ ꯏꯃꯥ ꯑꯌꯣ 이마나 ꯃꯆꯥꯅꯨꯄꯥꯅ ꯑꯩꯗꯤ ꯀꯩꯝ ꯍꯥꯏꯗꯦ ꯑꯩꯗꯤ ꯀꯩꯝ ꯍꯥꯏꯖꯗꯦ ꯈꯣꯝꯕꯅ ꯀꯔꯤꯒꯤꯅꯣ ꯄꯝꯁꯥꯠꯅꯕꯤ ꯅꯪꯅ ꯑꯉꯥꯡꯗꯨꯗ ꯑꯗꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯗꯨꯕꯣ ꯐꯨꯅꯨꯅꯦ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯀꯩꯝ ꯈꯪꯖꯕ ꯅꯠꯇꯦꯅꯦ ꯑꯉꯥꯡ ꯐꯨꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤꯀꯣ ꯄꯝꯁꯥꯠꯅꯕꯤ ꯂꯥꯎ ꯁꯤ ꯅꯣꯏ ꯑꯅꯤꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯄꯅꯤ ꯅꯕꯥꯅꯤ ꯑꯃꯃꯝ ꯆꯥꯃꯤꯟꯅꯔꯣꯀꯣ ꯄꯝꯁꯥꯠꯅꯕꯤꯅ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯋꯥꯔꯛꯄꯤꯅꯕ ꯊꯃꯣꯏ ꯁꯦꯡꯕ ꯀꯅꯥ ꯑꯃ ꯂꯩꯖꯔꯛꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯏꯆꯥ ꯐꯨꯔꯤꯕꯁꯦ ꯐꯨꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯑꯗꯨꯕꯨ ꯀꯔꯤ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯁꯤꯅꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯖꯕ꯭ꯔꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯣ ꯑꯩꯒꯤ ꯐꯤꯔꯣꯜ ꯉꯥꯛꯇꯅꯦꯕ ꯍꯣꯏ ꯑꯩ ꯌꯦꯡꯂꯨꯒꯦ ꯑꯩꯒꯤ ꯐꯤꯔꯣꯜ ꯉꯥꯛꯇꯅꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯒ ꯌꯦꯡꯉꯨꯅꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯃꯤ ꯀꯩꯗꯧꯔꯦ ꯅꯣꯏ ꯑꯅꯤꯅ ꯉꯥꯃꯨꯛ ꯆꯥꯗꯕꯤꯗ ꯃꯤꯠꯈꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤꯅ ꯐꯤꯔꯣꯜ ꯃꯌꯥꯝ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅ ꯍꯥꯎꯇꯕ ꯑꯍꯧꯕ ꯉꯥꯃꯨꯛꯁꯦ ꯄꯨꯔꯒ ꯂꯥꯛꯏꯃꯤꯅꯦ ꯍꯩ ꯑꯍꯧꯕꯅꯤ ꯌꯥꯝꯅꯁꯨ ꯆꯥꯎꯔꯤꯗꯨꯗꯤ ꯆꯥꯎꯕꯩ ꯋꯥꯅꯤ ꯁꯤꯕꯨ ꯀꯥꯏꯗ ꯍꯥꯎꯔꯤꯅꯣꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯐꯤꯔꯣꯜ ꯂꯩꯕꯤꯗꯗꯤ ꯏꯄꯥ ꯍꯥꯏꯅ ꯀꯧꯔꯛꯏꯀꯣ ꯂꯩꯅꯤ ꯃꯊꯪ ꯁꯦꯜ ꯐꯪꯕꯗ ꯅꯕꯥꯅꯤꯒꯤꯁꯨꯅꯦ ꯂꯩꯕꯤꯗꯣꯏꯅꯤ ꯄꯨꯝꯁꯥꯠꯅꯕꯤꯅ ꯁꯤꯗꯤ ꯂꯣꯏ ꯐꯖꯩꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯀꯦꯔꯒ ꯂꯩꯕ ꯌꯥꯔꯦ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯗꯤ ꯃꯥꯅ ꯁꯦꯟ ꯇꯥꯜꯂꯒ ꯑꯩꯅ ꯐꯝꯂꯒ ꯇꯨꯝꯂꯒ ꯀꯦꯊꯔꯒ ꯂꯩꯕ ꯌꯥꯔꯦ ꯑꯣꯇꯥ ꯈꯣꯝꯕ ꯌꯥꯔꯦ ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ ꯅꯆꯥ ꯑꯅꯤꯁꯨ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯍꯣꯏ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯣꯝꯕ ꯄꯨꯝꯁꯥꯠꯅꯕꯤ ꯂꯧꯗꯨꯅ ꯄꯨꯝꯁꯥꯠꯅꯕꯤꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯈꯣꯝꯕꯅ ꯊꯕꯛ ꯍꯦꯛ ꯆꯠꯈ꯭ꯔꯒꯅ ꯄꯨꯝꯁꯥꯠꯅꯕꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯊꯤꯗꯨꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯩꯍꯧꯏ ꯈꯣꯝꯕ ꯍꯜꯂꯛꯂꯒꯅ ꯀꯦꯁꯤꯟꯅꯗꯨꯅ ꯁꯦꯕꯥ ꯇꯧꯁꯤꯟꯅꯔꯒ ꯍꯦꯛ ꯂꯩ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤꯒ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏꯒꯗꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇ꯭ꯔꯗꯅ ꯏꯪꯈꯣꯜꯗ ꯍꯧꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯑꯌꯤꯡꯕꯤꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯍꯟꯗꯨꯅ ꯅꯣꯡꯃ ꯂꯥꯛꯂꯒ ꯈꯣꯝꯕꯅ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝ ꯂꯩꯈꯤ ꯍꯥꯏꯅ ꯇꯝꯂꯝꯕ ꯋꯥꯔꯤꯗꯨꯅ ꯑꯌꯤꯡꯕꯤ ꯑꯅꯝꯕ ꯃꯇꯝꯗ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯃꯄꯥꯅ ꯊꯥ 3 ꯁꯨꯔꯛꯂꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ ꯑꯗꯨꯒ ꯏꯃꯥꯕꯣꯛꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯨꯝꯕ ꯋꯥ ꯑꯣꯏꯔꯤꯕꯁꯥ ꯀꯔꯤꯒꯨꯝꯕ ꯃꯇꯨꯅ ꯆꯨꯝꯕꯃꯛ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥ ꯅꯪ ꯀꯞꯄꯕꯣ ꯀꯞꯀꯅꯨ ꯄꯥꯕ ꯂꯥꯛꯀꯅꯤ ꯄꯥꯕꯗꯣ ꯑꯥꯗ ꯂꯥꯞꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯀꯣ ꯑꯗꯨꯒꯤ ꯂꯥꯛꯄ ꯌꯥꯗ꯭ꯔꯤꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯉꯔꯣꯏꯗ꯭ꯔꯣ ꯆꯦꯡ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ 이마기 더와 이마얌나 와리 이마 혹시 까리 떠오가다 바노 칸제 이마 까리 떠오가다 바노 칸제
ꯏꯃꯥ ꯀꯞꯀꯅꯨ ꯑꯩ ꯆꯥꯛ ꯂꯥꯝꯗ꯭ꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯣ ꯄꯥꯕ ꯌꯥꯝ ꯎꯅꯤꯡꯉꯤ ꯉꯥꯃꯣꯛꯁꯨ ꯆꯥꯅꯤꯡꯉꯤ ꯑꯩꯕꯨ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯂꯨꯈꯣꯏꯗꯨꯕꯣ ꯑꯩꯒꯤ ꯅꯨꯄꯥꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕꯒꯨꯝ ꯇꯧꯕꯗꯥꯏꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥꯒ ꯑꯁꯤꯗ ꯆꯠꯂꯨꯁꯤ ꯀꯥꯏꯗꯅꯣ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇꯔꯣ ꯑꯌꯤꯡꯕꯤꯒ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏꯒꯗꯨ ꯂꯨꯈꯣꯏ ꯀꯧꯕ ꯈꯣꯝꯕꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯨꯈꯣꯏꯗꯨ ꯃꯥꯡꯒꯣꯜꯗ ꯕꯤꯔꯤ ꯃꯆꯩ ꯑꯃ ꯁꯤꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯅꯪꯒꯤ ꯏꯁꯧꯗꯨ ꯑꯃꯨꯛꯇ ꯂꯦꯞꯄꯨꯅꯤ ꯊꯣꯡꯒꯥꯜꯗ ꯃꯧ ꯑꯃ ꯃꯆꯥ ꯄꯨꯔꯒ ꯆꯪꯉꯛꯏꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯩꯅ ꯏꯁꯧ ꯂꯥꯡꯂꯤꯕꯁꯦ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯍꯥꯏꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯃꯧ ꯅꯨꯄꯤ ꯑꯃ ꯎꯔꯕ ꯀꯥꯟꯗ ꯅꯆꯤꯟꯗꯣ ꯀꯥꯊꯣꯔꯛꯏꯕꯅꯤꯅꯦ ꯀꯥꯊꯣꯔꯛꯏꯕꯅꯦꯕ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯅꯨꯄꯤ ꯅꯪꯁꯦ ꯃꯧꯁꯦ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯄ ꯃꯥꯜꯂꯤꯅꯦ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣꯅꯦ ꯑꯣ ꯑꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯀꯞꯄꯗꯨꯗꯤ ꯅꯪꯅ ꯅꯣꯡꯃꯇ ꯈꯪꯕꯤꯗꯦ ꯃꯗꯨꯗ ꯈꯪꯕꯤꯗ ꯎꯕꯤꯗ꯭ꯔꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤꯁꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯎꯔꯤꯕꯅꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯃꯤ ꯂꯥꯛꯏ ꯆꯠꯈ꯭ꯔꯕ ꯀꯥꯟꯗ ꯅꯪꯒꯤ ꯂꯪꯐꯝ ꯊꯣꯛꯄ ꯏꯁꯧꯗꯣ ꯑꯃꯨꯛ ꯂꯪꯖꯧ ꯍꯥꯏꯕꯕꯨ ꯃꯥꯅ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤꯕꯨ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯕ ꯂꯩꯔꯣꯏ ꯃꯤ ꯂꯥꯛꯒꯦꯔꯥ ꯂꯥꯛꯑꯣꯏꯒꯦꯔꯥ ꯑꯩꯗꯤ ꯏꯁꯧ ꯂꯥꯡꯈꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯈꯅꯥꯎꯁꯤꯗ ꯕꯤꯔꯤ ꯑꯆꯥꯛꯄꯁꯦ ꯅꯝꯁꯤꯟꯅꯤꯀꯣ ꯉꯁꯤ ꯏꯃꯥ ꯀꯤꯒꯤ ꯍꯜꯂꯁꯤ ꯍꯜꯂꯗꯕꯅꯤ ꯏꯆꯥ ꯏꯃꯥꯅꯦ ꯕꯨꯕꯣꯛꯁꯤꯗ ꯋꯥ ꯑꯝꯇ ꯍꯪꯈꯤꯒꯦ ꯑꯗꯨꯒ ꯍꯜꯂꯗꯕꯅꯤ ꯕꯨꯕꯣꯛꯁꯤ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤ ꯑꯗꯨꯃꯥꯏꯅ ꯕꯨꯕꯣꯛꯇ ꯍꯥꯏꯕ ꯐꯠꯇꯦꯀꯣ ꯂꯨꯈꯣꯏꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯅꯥꯒꯤ ꯃꯧꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯔꯦ ꯇꯥꯗ ꯑꯩ ꯈꯣꯝꯕꯒꯤ ꯅꯨꯄꯤꯅꯤ ꯇꯥꯗꯗ ꯋꯥ ꯑꯃꯇ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ ꯈꯣꯝꯕ ꯍꯥꯏꯕꯗꯤ ꯑꯩꯒ ꯊꯕꯛ ꯆꯠꯃꯤꯟꯅꯔꯝꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯍꯥꯗꯨꯔꯅꯦ ꯃꯥꯅꯤ ꯇꯥꯗꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯕ꯭ꯔꯣ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤꯅ ꯆꯠꯇꯕꯒꯤꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯠꯅꯔꯝꯂꯤꯕꯁꯦ ꯌꯨꯝꯗꯁꯨ ꯊꯕꯛꯁꯨ ꯌꯥꯗꯕꯤ ꯁꯦꯟ ꯇꯥꯟꯕ꯭ꯔꯁꯨ ꯇꯥꯟꯗꯕꯤ ꯑꯍꯥꯎꯕꯅ ꯆꯥꯔꯤꯗꯤ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯌꯨꯝꯗ ꯌꯦꯡꯉꯅꯨꯈꯩꯅꯦ ꯃꯥꯅ ꯍꯥꯠꯇꯅ ꯆꯥꯕꯗ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯑꯗꯨ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ ꯏꯅꯦ ꯑꯩꯒꯤ ꯄꯨꯔꯣꯏꯕꯗꯣ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯊꯥ 3 ꯁꯨꯔꯦ ꯑꯗꯨꯒꯤ ꯇꯥꯗꯁꯦ ꯊꯕꯛ ꯆꯠꯂꯤꯕ꯭ꯔꯥ ꯆꯠꯂꯕꯗꯤ ꯃꯥꯒ ꯄꯨꯟꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯒꯦ ꯂꯥꯛꯏꯃꯤ ꯏꯅꯦ ꯅꯣꯏ ꯇꯥꯗꯗꯤ ꯀꯨꯏꯔꯦꯗ ꯊꯕꯛ ꯆꯠꯇꯕ ꯏꯕꯦꯝꯃ ꯅꯪ ꯇꯥꯗꯗꯤ ꯋꯥ ꯂꯣꯠꯁꯤꯟꯕ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯑꯗꯨꯅ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯈꯣꯝꯕꯗꯨ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕꯗ ꯃꯥꯃꯨꯛ ꯐꯕ ꯅꯨꯄꯥ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯃꯗꯨ ꯑꯣꯏꯗ꯭ꯔꯦ ꯃꯥ ꯅꯤꯁꯥ ꯄꯁꯥ ꯐꯖ ꯆꯥꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯄꯣꯝꯁꯥꯠꯅꯕꯤ ꯀꯧꯕꯤ ꯃꯋꯥ ꯁꯤꯈ꯭ꯔꯕꯤ ꯃꯥꯅ ꯍꯥꯠꯂꯤꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯃꯆꯥꯁꯨ 2 ꯂꯩꯕꯤ 이까이 강대비 모모가 양간을 로이너리버니 나타이부 싸드디 낭기나 뿌레부도 뽐삿는 빌러우라가 레미너람부스 야리버니 루코이기 누피나 까리 누빠노 해 마통롱 강드나 까리노 난나망원 하리부도 봐 이베마 마나 하이부 와가 타자루누고 마통롱 강드나냐 빵앙당앙거니 예 아시양만이나 아이나 하리세 코엄부도 ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯣꯛꯇ꯭ꯔꯕꯅꯤꯅꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯗꯨꯝ ꯍꯥꯏꯌꯦꯅꯦ ꯏꯕꯦꯝꯃꯁꯤꯅ ꯃꯆꯥꯁꯤꯒ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯔ ꯀꯞꯂꯤꯕꯁꯦ ꯃꯃꯤꯠꯁꯦ ꯎꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯑꯁꯦꯡꯕ ꯋꯥꯗꯣ ꯉꯜꯂꯤꯉꯩꯁꯤꯗ ꯈꯪꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯌꯦꯡꯍꯧ ꯌꯥꯏꯗꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯏ ꯀꯥꯔꯛꯇꯅꯅꯦ ꯄꯥꯏꯔꯤꯕ ꯆꯥꯛꯈꯨꯝ ꯁꯨꯝꯁꯤꯁꯤꯅꯅꯦ ꯃꯁꯤꯜꯁꯤꯗ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦꯀꯣ 이베마 미나 콩나 우드라디 타자가노 노이 따다세 딴베 해만드나냐 오이다 빠다바 빵앙당앙 레르바니 마콕수 베라 레르바니 시 까우까누세 누피디 통나 레그다바니 손타바 야디고 누피에 코이노 헷 통나 할라바 손타라바 누파 옥다바 파타바 시시나냐 구시라 시도부 헬라까니도 아이코이부 사나보이 꿈나 칼라까니고 까리노 누피 낭나 ꯉꯥꯡꯂꯤꯕ ꯁꯤꯡꯗꯨꯕꯣ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯁꯤꯡꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯕꯦꯃꯥ ꯅꯟꯅꯦꯅ ꯍꯥꯏꯕ ꯋꯥ ꯇꯥꯔꯨ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯈꯣꯝꯕꯗꯨꯒꯤꯗꯃꯛꯇ ꯀꯞꯇꯅ ꯋꯥꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯥ ꯑꯐꯕ ꯌꯦꯡꯂꯒ ꯀꯣꯛ ꯂꯥꯎꯅ ꯆꯦꯟꯊꯣꯛꯈꯣ
ꯅꯪꯅ ꯋꯥꯔꯒ ꯃꯥꯅ ꯀꯩꯁꯨ ꯈꯪꯕꯤꯗꯧꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒꯅꯦ ꯈꯣꯝꯕꯗꯣ ꯄꯣꯝ ꯁꯥꯠꯅꯕꯤ ꯍꯥꯏꯔꯤꯕꯤ ꯂꯩꯃꯟ ꯆꯟꯕꯤ ꯅꯨꯄꯤꯗꯨꯒ ꯀꯩꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ ꯈꯔ ꯂꯩꯔꯒ ꯈꯣꯝꯕꯗꯣ ꯀꯞꯄꯦꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯗꯕꯅꯤ ꯗꯥꯗꯥ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯗ ꯀꯥꯏꯗꯅꯣ ꯀꯌꯥꯝ ꯂꯥꯞꯀꯦ ꯂꯥꯞꯄꯤꯕꯣ ꯊꯕꯛ ꯁꯨꯐꯝ ꯃꯅꯥꯛꯇꯅꯤ ꯅꯪ ꯆꯠꯀꯦꯒ ꯈꯜꯂꯨꯅꯨꯀꯣ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯈꯤꯅꯤ ꯅꯪꯅꯒ ꯐꯠꯇꯅꯨꯅ ꯊꯣꯛꯂꯕꯗꯤ ꯑꯉꯥꯡꯗꯣ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯈꯜꯂꯨꯀꯣ ꯑꯌꯤꯡꯕꯤ ꯑꯍꯜ ꯂꯨꯈꯣꯏꯗꯨꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯔꯒ ꯇꯧꯐꯝ ꯈꯪꯗꯗꯅ ꯀꯞꯇꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏꯗꯤ ꯃꯥꯅ ꯀꯞꯄꯗ ꯎꯔꯒ ꯃꯥꯁꯨ ꯀꯞꯂꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯌꯤꯡꯕꯤ ꯃꯁꯤꯗ ꯎꯡꯕ ꯀꯞꯄ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯋꯥꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯃꯃꯥꯗ ꯃꯄꯥ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯄꯥꯕ ꯂꯥꯛꯑꯣꯕ ꯃꯥꯒꯤ ꯉꯥꯃꯣꯛ ꯂꯩꯔꯣ ꯍꯥꯏꯗꯅ ꯇꯣꯏꯅ ꯍꯪꯂꯝꯃꯤ ꯅꯣꯡꯃꯗꯤ ꯑꯌꯤꯡꯕꯤꯅ ꯀꯞꯇꯨꯅ ꯎꯡꯂꯒ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏꯅ ꯃꯃꯥꯗ ꯃꯄꯥ ꯍꯪꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ ꯃꯥ ꯄꯥꯕꯗ ꯌꯨꯝꯗ ꯁꯨꯡꯍꯟ ꯍꯜꯂꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯄꯥꯗꯣ ꯊꯕꯛ ꯁꯨꯕ ꯂꯣꯏꯗ꯭ꯔꯤ ꯂꯣꯏꯕꯒ ꯌꯨꯝꯗ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯀꯅꯤ ꯏꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯍꯟꯗꯤ ꯁꯨꯡꯍꯟ ꯍꯜꯂꯛꯇꯦ ꯏꯃꯥ ꯄꯥꯕꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯆꯠꯂꯨꯁꯦ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯕꯤꯌꯣ ꯍꯥꯏꯔꯤꯁꯤ ꯏꯃꯥ ꯂꯥꯛꯑꯣ ꯄꯥꯕꯒꯤ ꯃꯅꯥꯛ ꯆꯠꯂꯨꯁꯦꯕ ꯂꯥꯛꯑꯣ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛ ꯆꯠꯂꯨꯁꯦ ꯍꯥꯏꯕꯅꯤ ꯅꯄꯥꯗꯣ ꯅꯃꯥ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯔꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯅꯄꯥꯗꯣ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯅꯪꯒꯤ ꯉꯥꯃꯨꯛꯁꯨ ꯂꯩꯔꯛꯂꯔꯣꯏ ꯅꯪꯁꯨ ꯅꯄꯥ ꯌꯥꯝꯅ ꯅꯨꯡꯁꯤꯔꯗꯤ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯏꯃꯥ ꯋꯥꯔꯤ ꯏꯁꯥꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯥꯎꯈꯨꯝ ꯄꯤꯕꯅ ꯏꯃꯥ ꯋꯥꯔꯤ ꯏꯃా ꯑꯩ ꯄꯥꯝꯕꯤꯌꯨ ꯑꯩ ꯇꯨꯝꯅꯤꯡꯉꯤ ꯏꯃꯥ ꯑꯩꯉꯣꯟꯗ ꯀꯣꯜꯂꯛꯀꯅꯨ ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯤ ꯀꯦꯒꯦꯁꯨ ꯅꯄꯥꯗ ꯀꯦꯔꯨ ꯏꯃꯥ ꯑꯩ ꯄꯥꯝꯕꯤꯌꯨ ꯏꯃꯥ ꯑꯩ ꯄꯥꯝꯕꯤꯌꯨ ꯏꯃꯥꯗꯤ ꯌꯦꯜꯂꯛꯀꯅꯨꯅꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯊꯋꯥꯏꯗꯣ ꯉꯁꯤꯗꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯞꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤꯗꯤ ꯚꯥꯞ ꯑꯌꯧꯗꯕꯅ ꯎꯡꯗꯨꯅ ꯀꯞꯂꯒ ꯁꯨꯝ ꯂꯩꯔꯝꯃꯤ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯊꯋꯥꯏ 이마기 타와이 까름도 짝그러게 미시고 타와이 낭보 가이드 레이게 이마기 타와이 이몽드 술리다 그라이드 레이크라보도 아싸 이마기 타와이 마닝드 술리디 통갈람다가 도크라보 살라네 이마기 타와이 이마나 까리시 따브로 이사보 이네 아이기 이사누빠가 손다 털럭보 우브로 우디니 아잉비 나사두부 ꯅꯪꯒꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯗꯥꯏꯅꯦ 이마기 타와이 이사부 그다이드 레이게 아이부 아잉비세 마사 티바 ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ 이사사 라우니 노이부 아잉비기 마사도 티바 ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯔꯨ ꯂꯥꯎꯅꯦ ꯑꯍꯜꯗꯨꯒꯤ ꯃꯆꯥꯁꯤꯡꯅ ꯀꯩꯗꯧꯅꯔꯒꯦ ꯃꯥ ꯀꯅꯥꯅꯣ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯣ ꯃꯣꯏꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯃꯨꯕꯤꯗꯨꯔꯣ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯣ ꯃꯆꯥ ꯑꯃꯅ ꯃꯥ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯊꯤꯗꯣꯏꯅꯣ ꯏꯃꯥ ꯑꯗꯨꯛ ꯌꯥꯝꯅ ꯈꯠꯄꯤ ꯅꯨꯄꯥ ꯈꯨꯗꯤꯡ ꯄꯪꯇꯁꯟꯅꯕꯤ ꯅꯨꯄꯤꯗꯨꯕꯣ ꯃꯥ ꯅꯠꯇꯦꯅꯦꯍꯦ ꯑꯌꯤꯡꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏꯗꯣ ꯃꯃꯥꯅ ꯀꯧꯔꯒ ꯀꯣꯏꯊꯤ ꯂꯩꯔꯦꯅꯦ ꯑꯗꯨꯒꯤ ꯅꯣꯏꯁꯨ ꯊꯤꯕꯗꯣ ꯑꯃꯨꯛꯇ ꯌꯥꯎꯃꯤꯟꯅꯧ ꯍꯥꯏꯕꯅꯤꯅꯦ ꯃꯃꯥꯒꯤ ꯃꯇꯧꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯅꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯉꯥꯡꯗ ꯉꯥꯎꯔꯒ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ ꯆꯠꯂꯨꯅꯦ ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯧꯆꯣꯅꯦ ꯅꯣꯏꯕꯣ 마게 앙두디 엄마가 쑥다 타독납답니다. 그만 티바 칸두비자도 라회 엉트 티비루시. ngayak leiraga kulgi mi mayam sangduna thawaidu thiba haurakle. 미나가 fattabane ngang du pharaga pubikhra bazalane. Hanubi mana mamado kapmandana siba tarene. Noi mau khara aingbido ongta senau ne he. Ahona pasinga. Nahasa noi angang do pukri kongmal daga ongta thiyu ne he. Lawe pukridaga kumdaga ongti yengsi laina mu laramdanane. Nupa amana yama khomada yumda halaktaba kuira malene. Kuira male mina sumainabada thabak supa chatlagane. Nupi mathiraga leikhre naine nupi dusu angang manga lere male. Naha amana swari angang manga nati ani lere habani nupa amga nupi amga. As madui nupi dudi mawasu anira humlak naire ni
ꯑꯁꯦꯡꯕ ꯅꯨꯄꯥꯗꯨꯅ ꯁꯤꯈ꯭ꯔꯦ ꯌꯥꯝꯅ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯂꯩꯃꯟ ꯆꯟꯕꯤ ꯀꯧꯏ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯣꯝꯁꯥꯅꯕꯤ ꯀꯧꯏ ꯍꯥꯏꯕꯅꯤ ꯂꯩꯃꯟ ꯆꯟꯕꯤ ꯀꯧꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯇꯩ ꯃꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯋꯥ ꯑꯍꯨꯝ ꯃꯩꯔꯛ ꯅꯥꯏꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯄꯣꯝꯁꯥꯅꯕꯤ ꯀꯥꯏꯅ ꯌꯥꯝꯅꯒ ꯆꯥꯟꯅꯗꯕ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯇꯩꯃ ꯏꯌꯤꯡꯕꯤꯁꯦ ꯏꯌꯥꯝꯕ ꯈꯣꯡꯕꯅ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯂꯒ ꯆꯠꯈꯤꯕꯗꯩ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯏꯇꯩꯃ ꯏꯌꯤꯡꯕꯤꯁꯦ ꯃꯤꯔꯥꯏꯔꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤꯗ ꯂꯧꯔꯒ ꯂꯩꯅꯤ ꯂꯩꯔꯤꯁꯤꯁꯨ ꯑꯉꯛꯄꯅꯤ ꯏꯁꯩꯗ ꯑꯣ ꯑꯉꯥꯡ ꯂꯩꯔꯦ ꯍꯥ ꯑꯉꯥꯡ ꯂꯩꯔꯦꯕ ꯃꯧ ꯑꯃꯅ ꯑꯉꯥꯡꯗꯣ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯝꯃꯦ ꯑꯣ ꯑꯉꯥꯡꯗꯣ ꯄꯨꯈ꯭ꯔꯤꯗ ꯁꯤꯔꯒ ꯂꯩꯔꯝꯃꯦꯌꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯕ꯭ꯔꯅꯦ ꯃꯥꯅ ꯂꯥꯎꯔꯒ ꯆꯦꯜꯂꯤꯕꯁꯤꯕꯣ ꯀꯅꯥꯅꯣꯝꯇ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯐꯥꯎꯅꯤ ꯃꯃꯥ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯉꯥꯎꯕ ꯇꯥꯔꯦꯅꯦ ꯍꯅꯨꯕꯤ ꯑꯃꯅ ꯃꯁꯤꯒꯤ ꯃꯧꯁꯤꯕꯨ ꯉꯥꯎꯕ꯭ꯔꯅꯦꯍꯦ ꯀꯅꯥꯅꯣꯝꯇ ꯃꯈꯣꯡꯁꯤꯗ ꯅꯦꯠꯂꯒ ꯏꯟꯊꯨꯅꯦꯍꯦ ꯑꯌꯤꯡꯕꯤ ꯅꯆꯥꯅꯨꯄꯥ ꯐꯪꯉꯦꯅꯦꯍꯦ ꯍꯥ ꯑꯁꯦꯡꯕꯔꯣ ꯏꯆꯦ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥꯒꯤ ꯊꯋꯥꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥ ꯂꯥꯛꯑꯦ ꯏꯃꯥꯒꯤ ꯊꯋꯥꯏ ꯏꯃꯥ ꯂꯥꯛꯑꯦ ꯃꯤꯁꯤꯡꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅ ꯑꯌꯤꯡꯕꯤꯁꯦ ꯃꯆꯥꯁꯤ ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯃꯧ ꯑꯃꯅ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯁꯝꯁꯦ ꯑꯃꯨꯛꯇ ꯐꯣꯏꯈꯤꯕꯁꯦ ꯅꯪ ꯅꯀꯣꯛ ꯆꯥꯛ ꯍꯥ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯅꯪꯕꯣ ꯑꯌꯣ ꯍꯩꯃꯥ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯝ ꯐꯣꯏꯔꯛꯏꯗꯨꯕꯣ ꯑꯌꯣ ꯅꯥꯏꯍꯦ ꯀꯔꯤꯅꯣꯅꯦ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯉꯥꯡꯁꯤꯗꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯇꯥꯔꯒ ꯁꯤꯕ ꯀꯨꯏꯔꯕ ꯖꯥꯠꯅꯤꯅꯦ ꯏꯇꯩꯃ ꯏꯌꯤꯡꯕꯤꯁꯤꯗꯤ ꯃꯆꯥ ꯀꯧꯗꯨꯅ ꯁꯣꯝꯅ ꯆꯦꯜꯂꯦꯅꯤ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯀꯔꯥꯏꯅꯣ ꯑꯩꯒꯤ ꯏꯆꯥ ꯊꯋꯥꯏꯕꯣ ꯏꯃꯥꯒꯤ ꯊꯋꯥꯏ ꯏꯃꯥ ꯂꯥꯛ ꯅꯪꯕꯨ ꯏꯃꯥꯗ ꯄꯥꯝꯕꯤꯌꯨ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯝꯕ ꯇꯥꯏꯅꯦ ꯀꯔꯥꯏꯅꯣ ꯏꯃꯥ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯑꯍꯤꯡꯕꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯎ ꯅꯆꯥꯗꯣ ꯑꯩꯈꯣꯏ ꯄꯨꯔꯛꯂꯒꯦ ꯌꯥꯅꯤ ꯏꯪꯗꯣꯝꯆꯥ ꯑꯩ ꯏꯆꯥ ꯄꯝꯂꯒ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯦ ꯏꯆꯥꯗꯣ ꯄꯥꯝꯕꯤꯌꯨ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯏꯆꯥ ꯐꯝꯂꯒ ꯐꯃꯨꯡꯗ ꯇꯨꯝꯂꯨꯔꯒꯦ ꯃꯥ ꯇꯨꯝꯍꯜꯂꯨꯔꯒꯦ ꯑꯗꯨ ꯀꯔꯥꯏꯅꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯏꯃꯥꯒꯤ ꯊꯋꯥꯏ ꯏꯃꯥ ꯂꯥꯛꯑꯦ ꯃꯌꯥꯝꯗꯣ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯗꯨꯗ ꯑꯌꯤꯡꯕꯤꯅ ꯁꯨꯝ ꯁꯤꯡꯅꯔꯛꯇꯨꯅ ꯑꯃꯨꯛ ꯀꯞꯄꯛꯏ ꯑꯗꯨꯒ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏꯅ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯊꯛꯇ ꯐꯤꯅ ꯀꯨꯞꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤ ꯂꯥꯎꯔꯒ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯐꯤꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯒ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯨꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯌꯤꯡꯕꯤ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯃꯁꯥꯒꯤ ꯃꯣꯡꯐꯝꯗꯒꯤ ꯍꯦꯟꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯈꯣꯝꯕ ꯄꯣꯝꯁꯥꯠꯅꯕꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤ ꯊꯕꯛꯀ ꯑꯝꯇ ꯆꯠꯇ꯭ꯔꯤꯁꯤꯕꯣ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯦꯅꯦ ꯄꯣꯝꯁꯥꯠꯅꯕꯤ ꯑꯇꯩ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯐꯝ ꯑꯃ ꯑꯃꯨꯛ ꯐꯪꯉꯛꯄ ꯀꯥꯟꯗ ꯆꯠꯀꯗꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯐꯪꯗ꯭రి ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯄꯣꯝꯁꯥꯠꯅꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯥꯔꯤ ꯍꯩꯃꯥ ꯊꯕꯛꯇꯣ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯐꯪꯗꯕꯅꯕꯨ ꯐꯔꯦꯗ ꯑꯩꯗꯤ ꯅꯪ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯄꯁꯦ ꯌꯥꯝ ꯋꯥꯏ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯁꯨꯛꯆꯠꯄꯨ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯗ ꯊꯕꯛ ꯁꯨꯗ꯭ꯔꯒꯗꯤ ꯌꯨꯝꯁꯤꯗꯤ ꯀꯅꯥꯅ ꯄꯨꯒꯅꯤ ꯈꯪꯉꯤꯅꯦ ꯑꯩꯁꯨ ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯤꯕꯅꯤ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯁꯦ ꯑꯥꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯌꯣꯟꯊꯣꯛꯂꯁꯤꯔꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯁꯤꯗ ꯂꯧ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯊꯕꯛ ꯁꯨꯔꯒ ꯑꯣꯏꯅ ꯂꯩꯔꯁꯤꯔꯅ ꯑꯁꯦꯡꯕꯔꯣ ꯇꯥꯈꯣꯝꯕ ꯅꯠꯇꯦ ꯑꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯀꯌꯥꯝ ꯆꯥꯎꯒꯦ ꯍꯥꯏꯕ ꯆꯥꯎꯏꯗ ꯌꯥꯝꯅ ꯑꯩꯅ ꯌꯨꯝ ꯁꯥꯔꯒ ꯍꯦꯛ ꯂꯩꯅꯔꯤꯕ ꯏꯪꯈꯣꯜꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯩꯒꯤ ꯃꯅꯥꯛꯀꯤꯁꯤꯡꯗꯁꯨ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯂꯩ ꯀꯩꯅꯣ ꯑꯗꯨꯗꯤ ꯌꯣꯟꯊꯣꯛꯂꯁꯤ ꯇꯥꯈꯣꯝꯕ ꯑꯗꯨꯒꯤ ꯁꯦꯟꯗꯨꯅ ꯑꯩꯅ ꯂꯩꯒꯗꯕ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯃꯨꯛ ꯊꯤꯗꯨꯅ ꯀꯔꯤꯕꯨ ꯄꯣꯝꯁꯥꯠꯅꯕꯤ ꯑꯗꯨ ꯌꯣꯜꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯇꯥꯈꯣꯝꯕꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯊꯥꯗꯣꯛꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦꯗꯅ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏꯅꯦ ꯑꯗꯨ ꯇꯥꯈꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯟꯅꯒꯤꯗꯣ ꯂꯩꯔꯝꯃꯣꯏꯗ꯭ꯔꯣ
ꯃꯥꯅ ꯑꯃꯨꯛ ꯌꯥꯔꯤꯀꯥꯟ ꯌꯦꯜꯂꯗꯤ ꯀꯝꯗꯧꯕ? ꯃꯥꯗꯤ ꯑꯩꯅ ꯐꯨꯔꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯗꯨ ꯃꯄꯥꯝꯗ ꯆꯠꯂꯝꯃꯅꯤꯗ. ꯑꯗꯨꯒ ꯃꯥꯅ ꯌꯥꯔꯣꯏ ꯀꯥꯏꯅ ꯌꯦꯠꯄ ꯉꯝꯒꯗꯧ ꯅꯠꯇꯦ. ꯑꯩꯅ ꯈꯨꯐꯥꯡꯅ ꯑꯃꯨꯛ ꯅꯤꯔꯛ ꯊꯥꯕꯗ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯂꯣꯏ. ꯉꯥꯡꯂꯕꯁꯨ ꯑꯩ ꯂꯥꯜꯂꯦ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯛꯇꯣꯏꯁꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯂꯥꯛꯈꯤꯗꯅ. ꯅꯪꯕꯨ ꯂꯥꯛꯅꯤꯡꯕ꯭ꯔꯅꯦ? ꯂꯥꯛꯅꯤꯡꯗꯗꯤ ꯀꯩꯅꯣ? ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯀꯅꯥ ꯈꯪꯅꯦ ꯌꯨꯝꯗ ꯆꯠꯈꯤꯕꯗꯒꯤ ꯇꯥꯈꯣꯝꯕ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇꯒ ꯂꯥꯛꯈꯤꯗ꯭ꯔꯗꯤ. ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯨꯟꯅ ꯍꯦꯛ ꯆꯠꯈ꯭ꯔ ꯂꯣꯏꯔꯦꯗꯅ. ꯑꯗꯨꯅꯦꯕ. ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯁꯤꯀꯣ. ꯍꯣꯏ. ꯏꯪꯈꯣꯜꯁꯤꯡꯗꯣ ꯍꯦꯛ ꯌꯧꯕꯒ ꯁꯦꯟ ꯃꯌꯥꯝꯗꯣ ꯃꯗꯨ ꯄꯨꯔꯒ ꯑꯩꯒ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯈꯪꯅꯔꯤꯕ ꯅꯍꯥꯗꯨꯒꯅꯦ ꯃꯤꯔꯝꯗ ꯆꯦꯟꯈ꯭ꯔꯒ ꯂꯣꯏꯔꯦ. ꯏꯆꯥ ꯑꯅꯤꯁꯤꯅ ꯃꯉꯣꯟꯗ ꯄꯤꯁꯤꯜꯂꯝꯂꯒꯦ. ꯅꯨꯡꯉꯥꯏꯔꯦ ꯗꯣꯟꯊꯣꯛꯅ. ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯣꯝꯁꯥꯠꯅꯕꯤꯒ ꯃꯆꯥ ꯑꯅꯤꯗꯨꯒ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯈꯣꯝꯕ ꯎꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯈꯣꯝꯕꯗ ꯌꯥꯝ ꯁꯥꯎꯅꯕ ꯍꯪꯒꯣꯏꯕꯨ ꯎꯠꯂꯝꯃꯤ. ꯑꯌꯦꯡꯕꯤꯗꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯂꯩꯔꯤ. ꯄꯣꯝꯁꯥꯠꯅꯕꯤꯅ, ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤꯅ ꯇꯥꯈꯣꯝꯕ ꯅꯪ ꯎꯕꯗ ꯁꯥꯎꯕꯗꯧ ꯇꯧꯔꯤꯁꯤꯕꯣ? ꯁꯥꯎꯔꯤ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯪ ꯄꯨꯔꯒ ꯂꯥꯛꯄꯁꯤꯗ. ꯀꯂꯛ ꯃꯌꯨꯝ ꯆꯥꯎꯈ꯭ꯔꯕ ꯂꯩꯀꯥꯏꯅꯤ ꯀꯩꯅꯣ. ꯑꯗꯨꯅꯕꯨ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦꯅ ꯍꯥꯏꯗꯣ. ꯂꯩꯀꯥꯏꯒꯤ ꯍꯟꯅꯨꯕꯤ ꯑꯃꯅ, ꯈꯣꯝꯕ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯂꯕ꯭ꯔꯣ? ꯍꯣꯏꯅꯦ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯏ. ꯁꯤꯒꯤꯅꯦ ꯁꯤꯗꯤ ꯌꯥꯝ ꯐꯕꯅꯤ. ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯕꯅꯤ. ꯑꯍꯜ ꯅꯨꯄꯤꯗꯨꯅ, ꯅꯃꯥꯏꯗꯣ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯈꯔ ꯅꯛꯁꯤꯜꯂꯛꯎ. ꯅꯃꯥꯏꯗꯣ ꯊꯨꯡꯅꯅꯕ ꯇꯤꯟ ꯑꯃꯨꯛꯇ ꯁꯤꯆꯟꯒꯦ. ꯄꯣꯝꯁꯥꯠꯅꯕꯤꯅ, ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ. ꯑꯩꯅ ꯍꯥꯏꯕ ꯑꯍꯜꯗꯣ ꯅꯠꯇ ꯃꯥꯜꯂꯦ. ꯂꯥꯛꯑꯣ ꯈꯔ ꯀꯟꯅ ꯆꯠꯁꯤ. ꯅꯍꯥ ꯈꯔꯅ, ꯏꯌꯥꯝꯕ ꯈꯣꯝꯕ ꯅꯠꯇ꯭ꯔꯣ? ꯑꯥꯗ ꯅꯨꯄꯤ ꯃꯃꯥꯏ ꯌꯥꯝꯅ ꯉꯧꯕꯤ ꯑꯃꯒ ꯑꯉꯥꯡ ꯑꯅꯤ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ? ꯃꯥꯅꯤꯅꯦ. ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯥꯏꯁꯦ ꯑꯁꯤ ꯑꯣꯏꯇꯥꯔꯦ. ꯏꯌꯥꯝꯕ ꯌꯨꯝꯗ ꯍꯜꯂꯕꯣ? ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ? ꯍꯣꯏ ꯍꯜꯂꯦ ꯏꯅꯥꯎꯆꯥ. ꯄꯣꯝꯁꯥꯠꯅꯕꯤꯅ, ꯅꯣꯏ ꯈꯨꯜꯒꯤ ꯅꯍꯥꯁꯤꯡꯁꯤꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯂꯩꯖꯥꯠꯅꯤꯅ. ꯃꯊꯣꯡ ꯆꯥꯗꯕ ꯅꯍꯥ ꯉꯥꯛꯇꯅꯤꯗ ꯄꯣꯝꯁꯥꯠꯅꯕꯤ. ꯅꯍꯥꯁꯤꯡꯗꯨꯅ, ꯏꯇꯩꯃꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ. ꯄꯣꯝꯁꯥꯠꯅꯕꯤꯅ, ꯍꯩꯃ, ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯁꯦ. ꯍꯣꯏ ꯐꯖꯕꯅꯤ. ꯂꯥꯛꯑꯣ ꯈꯔ ꯀꯟꯅ ꯆꯠꯁꯤꯅꯦ ꯄꯣꯝꯁꯥꯠꯅꯕꯤ ꯅꯪꯕꯣ. ꯅꯍꯥ ꯑꯃꯅ, ꯏꯇꯩꯃ ꯂꯩꯃꯟ ꯆꯟꯕꯤꯁꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯣ? ꯄꯣꯝꯁꯥꯠꯅꯕꯤꯅ, ꯃꯤꯡꯁꯤꯗꯤ ꯏꯕꯨꯡꯉꯣ ꯂꯩꯃꯟ ꯆꯟꯕꯤ ꯍꯥꯏꯕ ꯅꯠꯇꯦ, ꯄꯣꯝꯁꯥꯠꯅꯕꯤ ꯍꯥꯏꯕꯅꯤ. ꯅꯇꯩꯃꯒꯤ ꯃꯤꯡꯗꯤ ꯄꯣꯝꯁꯥꯠꯅꯕꯤ ꯀꯧꯔꯧꯀꯣ. ꯍꯣꯏ ꯏꯇꯩꯃ, ꯂꯩ ꯌꯥꯎꯗꯕꯤ. ꯀꯥꯎꯔꯔꯣꯏ. ꯏꯕꯨꯡꯉꯣ ꯄꯣꯝꯁꯥꯠꯅꯕꯤ ꯍꯥꯏꯕꯅꯤ. ꯈꯣꯝꯕꯅ, ꯌꯥꯔꯦ ꯂꯥꯎꯅꯦ. ꯑꯗꯨꯗꯤ ꯃꯤꯡꯒ ꯁꯛꯐꯝꯒ ꯆꯥꯟꯅꯗ꯭ꯔꯤ. ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯉꯥꯏꯔꯦ ꯅꯣꯏꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯗꯧꯕ. ꯈꯣꯝꯕꯅ, ꯀꯔꯤꯒꯤ ꯅꯪꯒꯤ ꯇꯨꯡꯗ ꯏꯟꯅꯗꯣꯏꯕ? ꯑꯣ ꯂꯥꯟꯖꯔꯦꯅꯅꯦ ꯍꯥꯏꯗꯧꯒꯤ ꯏꯟꯅꯗꯣꯔꯤꯕ. ꯅꯪꯅ ꯃꯔꯣꯜ ꯑꯃ ꯈꯝꯕꯜ ꯆꯥꯎꯕꯅꯦ, ꯑꯩꯅ ꯃꯔꯣꯜ ꯑꯃ ꯈꯠꯄꯅꯦ. ꯑꯗꯣ ꯀꯗꯥꯏꯅꯣ ꯅꯪꯒꯤ ꯌꯨꯝꯗꯨꯕꯣ? ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯒꯗꯧꯕ? ꯌꯧꯔꯦ ꯇꯨ ꯃꯥꯡꯗ ꯂꯩꯔꯦ. ꯑꯣ ꯌꯨꯝꯁꯤꯗꯤ ꯑꯩꯒꯤꯗꯨꯗꯒꯤꯗꯤ ꯁꯤꯅ ꯌꯥꯝ ꯐꯔꯤꯕ ꯃꯥꯜꯂꯦ. ꯑꯗꯣ ꯏꯪꯈꯣꯜꯁꯦ ꯀꯗꯥꯏꯗꯒꯤꯅ ꯀꯗꯥꯏ ꯐꯥꯎꯕꯅꯣ? ꯊꯣꯡꯒꯥꯜꯁꯤꯗꯒꯤꯅ ꯑꯥꯗ ꯍꯧꯔꯤꯕ ꯈꯣꯛ ꯄꯥꯝꯕꯤꯁꯦ ꯑꯁꯤ ꯐꯥꯎꯕ. ꯑꯗꯨꯒꯅꯦ ꯄꯥꯛꯄꯅ ꯁꯤꯗꯒꯤꯅ ꯇꯨ ꯑꯁꯤꯒꯤ ꯂꯩꯄꯜꯁꯦ ꯑꯁꯤ ꯐꯥꯎꯕ. ꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯔꯤ ꯖꯥꯠꯅꯤꯗꯅ. ꯑꯗꯨꯒ ꯆꯤꯡꯒꯤ ꯏꯪꯈꯣꯜ ꯍꯥꯏꯗꯨꯅ ꯀꯥꯏꯗ? ꯅꯛꯏꯗ ꯃꯅꯤꯡꯗ ꯎꯔꯤꯕ ꯆꯤꯡꯁꯤꯗꯅꯤ. ꯍꯣꯔꯦꯟ ꯆꯠꯂꯒ ꯌꯦꯡꯂꯨꯔꯁꯤ. ꯑꯗꯣ ꯌꯨꯝꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯗꯣ ꯂꯩꯔꯤ ꯃꯥꯜꯂꯤꯗ. ꯂꯩꯔꯁꯨ ꯑꯩ ꯇꯥꯟꯊꯣꯛꯀꯦ, ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯨꯅꯨ. ꯈꯣꯝꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯣꯝꯁꯥꯠꯅꯕꯤꯒ ꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛꯀ ꯊꯣꯡꯒꯠꯂꯒ ꯆꯥꯔꯝꯃꯤ. ꯑꯗꯨꯒ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯕꯒꯤ ꯈꯟꯅꯔꯝꯃꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯄꯒ ꯑꯌꯤꯡꯕꯤ ꯄꯣꯛꯄꯤ ꯃꯃꯥꯅ ꯊꯦꯝꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ. ꯃꯃꯥ ꯃꯆꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗꯒ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩ ꯂꯥꯛꯑꯦ ꯇꯥꯕꯗꯒꯤ ꯀꯤꯗꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯗꯅꯦ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯃꯥꯅ ꯑꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯗꯅꯅꯦ. ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯃꯗꯤ ꯑꯩꯗꯤ ꯏꯆꯥ ꯄꯨꯔꯒꯅꯦ ꯌꯨꯝꯗ ꯍꯟꯈꯤꯗꯧꯕꯅꯤꯀꯣ. ꯅꯪ ꯏꯟꯊꯔꯛꯄꯁꯨ ꯌꯥꯔꯣꯏ. ꯅꯪꯅ ꯁꯧꯒꯠꯈꯤꯕꯁꯤꯅꯅꯦ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯏꯪꯈꯣꯜꯁꯦ ꯍꯦꯛꯇ ꯌꯣꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯄꯣꯝꯁꯥꯠꯅꯕꯤ ꯅꯪꯕꯣ. ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ.
ꯊꯣꯡꯒꯥꯜꯗ ꯃꯤ ꯆꯪꯉꯛꯄ ꯃꯥꯜꯂꯦ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯗꯣ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯦ ꯂꯩꯕ ꯉꯝꯃꯣꯏꯀꯣ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯑꯩ ꯊꯣꯛꯂꯒ ꯌꯦꯡꯒꯦꯁꯦ ꯑꯣꯏꯔꯝꯂꯕꯁꯨ ꯑꯩ ꯑꯗꯨꯝ ꯇꯥꯟꯒꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ ꯏꯆꯥꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯏꯃꯥ ꯇꯨꯃꯤꯟꯅ ꯂꯩꯌꯦ ꯏꯃꯥ ꯋꯥ ꯉꯥꯡꯗꯤꯌꯦ ꯃꯃꯥ ꯑꯩꯅ ꯄꯥꯝꯕꯁꯤꯗ ꯏꯆꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣꯅꯦ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯏꯆꯥ ꯅꯨꯡꯁꯤꯕꯅꯤ ꯏꯃꯥ ꯄꯝꯒꯦꯀꯣ ꯏꯆꯥ ꯇꯨꯝꯃꯨꯀꯣ 이마기 빼마 이마디 이사기 마우시 yengba ngamtrene he lai kayam kuina ai isasi lakna khidoino imagi pema imagi yumdo oina chalasi laone nangbo ima langa kanu hairaga moi mapana yumda halakpada ai ge isa ga leiramdradi mathwai do amu nungai rui aduna ai yumse thadok satpa yaroi karino ayingbi gi pibam side aduga imasina ayingbisina isina kaigino khomba natrane khomba nang lakna boire nang asidi khangmidana aigi isanupi sigi kari maral gino nangna aigi isanupi da asuk tamthina otli basibo ima nang siana langi isa tumo ima na pamli basidi tumu mo siana langi ko ima ne isabu pamungdo ina sumbigi ko ayingbi masagi mongfamda amuk satkri somdana ayingbigi mamana kaptana khombada yamna pendana khupangna thaduna phurami aigi isagi kari maralgi hayo khomba nangna phana pendaba leirabasu mama ingonda hana haiba yadabro aigi isagi kari maralno ayo ai pomsatnabiya nang mapana na tholongni natradi ai sido kaidawna re haibano kana oiramage kanano hanubisina asiyoreza magi nupi hal harise aduga karigino mana aigi nupada songsin da phuri base he iche nangna aigi nupada phuri budo kaigino ha pomsana be yawre habase nang udabra o nang oire aigi isana pigi punsi wahali baside kanagi ni sana pido deise isoire basu nasamdo phoidatke asuk hal oire binu bisibu asigi nupasina kamai lawraminomi ina tino shu ini bo ni ne haima ini bo oire basu phutha batare ayo isa ai sire kana leke ayo ima ai sire yumlona bagi misinga hai aying bigi masi khomana purakuna pisina phubire ne khomana kai khulgi mising sina aikoida ese leisina pomsana bi phubudu do mi yam lai ha adudi ayoina kapsinarage ayo ima ai phubiganu ayo ima ayo shimadi ai nahan ke uje pomsana bisibu hana lila ga yorom bisalane ai bu asuk thina phuri bisibu karigino ai bu asuk thina phuri bisibu pomsana bigi masana bidona akhoi magi tat khu haisi masana paduna tawsinani maise papi ta tadi ai khangi tawsinai se khomana pomsana bi nangido mina thazarui imase nangna pubuda gyan manglama adudi aisho gyan mangsinarage yadaw manjibo yumlona masingduna masigi nupi se tawribase tawsinari nupi sina ayimigi mase yam thina phubikrabni mayam amta sangdana khombagi nupi sigane amta punna waraksi khomana pomsana bise masam phoiraga singthokre karina mayam tawbisibo ma aigi nupi ni magi masase thado umta thadokpiyo pomsana bina ayo ima ta khomba aibu da kalbiyo ayo ai sire khomana karina mayam tawbisibo masi aigi iyum aigi nupi ni noine ta kusirasi tawbiya khombasiana phura phadawni masiana phudawni na singduna khoma phuse mayam khoma phuse khomana ayo angang ani duna ibani chelhubana phadujala ahal lamana
ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯀꯔꯤꯝꯇ ꯇꯧꯕꯤꯒꯨꯝꯁꯤ ꯃꯃꯥꯒ ꯃꯄꯥ ꯁꯥꯕ ꯈꯣꯝꯕꯒꯁꯦ ꯐꯨꯁꯤ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯏꯕꯥꯅꯤꯗꯤ ꯐꯨꯔꯣꯏꯁꯤ ꯍꯥꯏꯈ꯭ꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯇꯨꯝꯃꯨ ꯌꯥꯔꯦ ꯈꯣꯝꯕꯅ ꯑꯌꯣ ꯐꯨꯔꯒꯅꯨ ꯑꯌꯣ ꯅꯨꯄꯤ ꯅꯨꯄꯤ ꯂꯣꯟꯕꯁꯤꯕꯨ ꯃꯥꯂꯦꯝꯁꯤꯗ ꯑꯩꯅ ꯑꯍꯥꯟꯕ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯄꯪꯐꯨꯗ ꯐꯨꯔꯤꯁꯤꯕꯣ ꯄꯣꯝꯁꯥꯠꯅꯕꯤꯅ ꯀꯔꯤꯅꯨꯡꯒꯤ ꯃꯐꯝꯁꯤꯗ ꯑꯩ ꯂꯥꯛꯆꯔꯨꯕꯅꯣ ꯇꯥꯈꯣꯝꯕ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯗꯥꯏꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯨ ꯑꯩ ꯀꯔꯤꯅꯨꯡꯒꯤ ꯂꯥꯛꯆꯔꯨꯕꯅꯣ ꯑꯩꯕꯨ ꯃꯤꯁꯤꯡꯗꯨꯅ ꯃꯤ ꯐꯠꯇꯕꯁꯦ ꯐꯅꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯈꯣꯝꯕ ꯅꯪꯕꯨ ꯐꯠꯇꯕ ꯃꯤꯁꯤꯗꯤ ꯑꯃꯨꯛꯇꯕꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤꯅꯦ ꯅꯪꯅ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯑꯥꯗ ꯅꯇꯨ ꯑꯣꯛꯇꯕꯤ ꯂꯧꯁꯤꯜꯂꯒ ꯂꯩꯕ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯅꯇꯨꯒ ꯅꯆꯥꯒꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯝꯍꯥꯏꯅ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯇꯕ ꯅꯪꯕꯨ ꯃꯤꯔꯣ ꯁꯥꯔꯣ ꯍꯥ ꯅꯪ ꯐꯠꯇꯕꯅꯅꯤ ꯉꯁꯤ ꯅꯆꯥꯅꯨꯄꯥꯗ ꯁꯤꯈ꯭ꯔꯤꯕꯗꯣ ꯑꯌꯤꯡꯕꯤꯅ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯏꯃꯥꯟꯅꯗꯅ ꯉꯥꯎꯔꯒ ꯂꯩꯍꯧꯔꯤꯕꯁꯦ ꯈꯣꯝꯕꯅ ꯍꯧꯖꯤꯛꯀꯤ ꯋꯥꯗꯣ ꯑꯃꯨꯛꯇꯒ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥ ꯊꯋꯥꯏꯕꯨ ꯅꯪꯗꯤ ꯃꯄꯥ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯃꯃꯥꯁꯤꯒꯤ ꯃꯆꯥꯅꯤꯁꯦ ꯑꯁꯤ ꯁꯦꯟꯅꯔꯤꯉꯩꯗ ꯅꯆꯥ ꯑꯁꯦꯡꯕꯗꯣ ꯃꯥꯂꯦꯝꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯃꯤꯃꯥꯟꯅꯗ ꯂꯩꯔꯦ ꯍꯥꯏꯕ ꯄꯣꯝꯁꯥꯠꯅꯕꯤꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯐꯨꯔꯛꯄ ꯇꯥꯔꯦ ꯑꯩꯅ ꯅꯤꯡꯂꯤꯕꯁꯦ ꯑꯝꯇ ꯐꯪꯂꯔꯣꯏ ꯇꯥꯈꯣꯝꯕ ꯅꯆꯥ ꯑꯅꯤꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯁꯤꯡꯗ ꯇꯥꯔꯒ ꯑꯃꯨꯛ ꯁꯤꯔꯝꯗꯅꯕ ꯅꯨꯄꯤꯁꯤꯡꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯈꯣꯝꯕꯁꯤꯅ ꯃꯆꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯀꯞꯀꯤ ꯇꯧꯖꯔꯝꯕꯁꯦ ꯃꯥꯅ ꯃꯥꯒꯤ ꯃꯆꯥ ꯁꯦꯟꯅꯅꯕ ꯄꯥꯈꯣꯜ ꯁꯤꯖꯤꯜꯂꯦꯃꯤ ꯃꯁꯦ ꯑꯩꯈꯣꯏꯅ ꯐꯨꯕꯗ ꯌꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯁꯤ ꯑꯃꯨꯛꯀ ꯐꯨꯁꯤ ꯄꯣꯝꯁꯥꯠꯅꯕꯤꯅ ꯑꯌꯣ ꯏꯃꯥ ꯃꯥꯏꯗꯗꯤ ꯐꯨꯕꯤꯔꯛꯀꯅꯣ ꯑꯇꯩꯗ ꯐꯨꯒꯦꯁꯨ ꯐꯨ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯏꯁꯣꯟꯈꯩ ꯃꯥꯏꯗ ꯐꯨꯔꯛꯏꯅꯦ ꯃꯁꯤ ꯏ ꯀꯥꯔꯛꯇꯅꯅꯦ ꯍꯅꯨꯕꯤꯗꯨꯅ ꯏꯃꯥ ꯏꯕꯦꯝꯃ ꯇꯨꯔꯦꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯏꯂꯩꯅꯦꯍꯦ ꯅꯨꯄꯤ ꯑꯇꯩꯅ ꯃꯃꯥꯏꯗꯨꯗ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯨ ꯃꯁꯦ ꯊꯥꯖꯤꯜꯂꯨ ꯑꯃꯨꯛꯀ ꯄꯣꯝꯁꯥꯠꯅꯕꯤꯅ ꯃꯥꯏꯗ ꯐꯨꯔꯛꯀꯅꯨ ꯑꯩꯒꯤ ꯃꯥꯏꯁꯤꯗꯅꯦ ꯑꯩꯅ ꯅꯨꯄꯥ ꯐꯥꯗꯣꯏꯁꯦ ꯃꯥꯏꯗ ꯐꯨꯔꯛꯀꯅꯨ ꯃꯥꯏꯁꯤꯗ ꯐꯨꯔꯛꯀꯅꯨ ꯏꯃꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯅ ꯄꯣꯝꯁꯥꯠꯅꯕꯤꯗꯨ ꯐꯖꯅ ꯐꯨꯊꯔꯝꯃꯤ ꯈꯣꯝꯕꯗꯤ ꯎꯡꯗꯨꯅ ꯐꯝꯂꯤ ꯃꯤꯌꯥꯝ ꯑꯗꯨ ꯈꯣꯝꯕꯒ ꯄꯣꯝꯁꯥꯠꯅꯕꯤꯒꯗ ꯑꯣꯝꯁꯤꯜꯂꯤꯉꯩꯗ ꯑꯌꯤꯡꯕꯤꯒꯤ ꯚꯥꯞꯇꯤ ꯃꯤꯀꯨꯞ ꯈꯔ ꯀꯥꯎꯊꯣꯛꯂꯨꯕꯅ ꯃꯝꯂꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯃꯤ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯣꯡꯐꯝꯗ ꯇꯨꯝꯗꯨꯅ ꯀꯞꯅ ꯇꯨꯝꯊꯔꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯔꯛꯏ ꯏꯃꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯑꯩ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯤꯌꯦ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯦ ꯍꯧꯒꯠꯂꯣ ꯏꯃꯥ ꯑꯩꯕꯨ ꯄꯥꯝꯗꯨꯅ ꯁꯨꯝꯕꯤꯔꯔꯣꯏꯗ꯭ꯔꯣ ꯑꯌꯤꯡꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯊꯋꯥꯏꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ 이마기 타와 이사기 싹다 먹기다박 보이리 이마나 라오 이마 팜레게 가리기노 당니 이마부 타독두나 라업나 사기 칼리바니 이마는 이사다 아무가나 짜이로이 이마 라리 이마기 타와 이자다 짜이로이 이마 라레 이마 꺾어누 ꯑꯩ ꯍꯧꯖꯤꯛꯇꯤꯅꯦ ꯏꯃꯥ ꯊꯥꯗꯣꯛꯂꯒ ꯁꯨꯛꯆꯠ ꯆꯠꯂꯔꯣꯏ ꯄꯥꯕ ꯂꯥꯛꯑꯕ ꯍꯥꯏꯅꯁꯨ ꯑꯩ ꯍꯪꯉꯔꯣꯏ ꯉꯃꯣꯛ ꯂꯩꯕꯤꯌꯨꯁꯨ ꯍꯥꯏꯔꯔꯣꯏ ꯑꯗꯣ ꯏꯃꯥꯅ ꯏꯟꯕ ꯆꯥꯛꯇꯤ ꯑꯩ ꯆꯥꯅꯤ 이사부 ꯆꯥꯛ ꯂꯥꯝꯕ꯭ꯔꯣ ꯂꯥꯝꯃꯤ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯩ ꯌꯨꯝꯗ ꯇꯨꯝꯗꯕ ꯀꯨꯏꯔꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯏꯃꯥꯅ ꯏꯆꯥ ꯄꯝꯂꯒꯦꯀꯣ ꯑꯌꯤꯡꯕꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯈꯨꯜꯒꯤ ꯃꯧ ꯈꯔꯒ ꯑꯌꯤꯡꯕꯤ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯧ ꯑꯃꯅ ꯏꯅꯦ ꯑꯌꯤꯡꯕꯤꯗꯤ ꯑꯥꯗ ꯂꯥꯛꯏ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯇꯧꯔꯤꯕꯁꯦ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯋꯥꯔꯔꯣꯏ ꯇꯨ ꯅꯁꯨ ꯅꯨꯄꯥ ꯍꯜꯂꯦ 이마기ꯊꯋꯥꯏ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ ꯇꯨ ꯕꯨꯕꯣꯛ ꯂꯥꯛꯏꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯗꯅ 이마 ꯅꯁꯨ ꯅꯨꯄꯥꯁꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯑꯣꯏꯅ ꯁꯥꯟꯅꯔꯣꯀꯣ ꯅꯨꯡꯁꯤꯕꯅ 이마기ꯊꯋꯥꯏꯁꯦ ꯅꯨꯄꯤ ꯑꯇꯩꯗꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕꯒ ꯉꯝꯗ꯭ꯔꯤꯗ ꯏꯅꯦ
ꯅꯆꯥꯅꯨꯄꯤꯁꯦ ꯑꯥꯗ ꯑꯣꯏꯅ ꯄꯨꯕꯤꯈ꯭ꯔꯣꯗ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯃꯁꯥꯒꯤ ꯋꯥꯈꯜꯗ ꯁꯤꯐꯝ ꯂꯥꯛꯐꯝꯒ ꯈꯪꯂꯔꯣꯏ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯦ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯈꯣꯝꯕꯅ ꯑꯏꯪꯕꯤꯁꯦ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯐꯕ ꯏꯃꯥ ꯂꯥꯛꯑꯣ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯏꯃꯥꯒꯤ ꯊꯋꯥꯏꯁꯦ ꯌꯨꯝꯗ ꯐꯃꯨꯡꯗ ꯇꯨꯝꯒꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯌꯤꯡꯕꯤ ꯅꯪ ꯏꯃꯥꯒꯤ ꯑꯥꯒꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯅꯪ ꯁꯤꯗ ꯂꯩꯔꯒꯨꯝꯁꯤ ꯏꯃꯥꯅꯦ ꯌꯨꯝꯗ ꯂꯧꯕ ꯂꯥꯛꯅꯅꯕ ꯄꯥꯎ ꯄꯤꯈꯤꯒꯦꯀꯣ ꯏꯃꯥ ꯑꯣꯏꯅ ꯍꯟꯈ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯊꯋꯥꯏ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥꯅ ꯑꯩ ꯋꯥꯅ ꯁꯦꯟꯅꯕꯗꯣ ꯁꯦꯟꯅꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯏꯃꯥ ꯀꯔꯥꯏꯗ ꯂꯥꯛꯂꯤꯕ ꯅꯆꯥꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥ ꯃꯌꯥꯝꯗꯨꯕꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯨꯅꯦ ꯏꯁꯨꯗꯣ ꯁꯤꯈ꯭ꯔꯦ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯅꯪꯀꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯏꯃꯥꯁꯤ ꯅꯪꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯦ ꯏꯃꯥ ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯅꯆꯥꯅ ꯄꯥꯝꯂꯤꯕꯁꯦ ꯅꯁꯨ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕꯁꯤ ꯎꯗ꯭ꯔꯕꯣ ꯏꯆꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯁꯨ ꯅꯨꯄꯥꯁꯦ ꯎꯗ꯭ꯔ ꯃꯥꯜꯂꯤ ꯏꯅꯦ ꯑꯌꯤꯡꯕꯤꯗꯅꯦ ꯀꯩꯝ ꯍꯥꯏꯕꯤꯔꯨꯔꯅꯨ ꯌꯨꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯏꯁꯦ ꯐꯔꯕꯅꯤ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯑꯌꯤꯡꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯒ ꯃꯧꯁꯤꯡꯗꯨꯒꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯂꯝꯃꯤ ꯈꯣꯝꯕꯗꯤ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯕꯅ ꯀꯞꯂꯝꯃꯤ ꯒ꯭ꯌꯥꯟꯁꯨ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯣꯝꯁꯥꯠꯅꯕꯤꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯅ ꯊꯤꯅ ꯐꯨꯔꯕꯁꯨ ꯃꯕꯨꯛ ꯐꯠꯇꯕꯗꯤ ꯍꯜꯂꯝꯗꯦ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯅꯅꯕ ꯃꯆꯥ ꯑꯅꯤꯗꯨ ꯀꯣꯟꯗꯨꯅ ꯀꯞꯁꯤꯟꯅꯔꯒ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯁꯤꯡꯅꯁꯨ ꯃꯥꯒꯤ ꯇꯧꯁꯤꯟꯅ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯌꯥꯍꯜꯂꯝꯃꯤ ꯑꯌꯤꯡꯕꯤꯗꯤ ꯈꯣꯝꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯃꯥꯒꯤ ꯃꯆꯥ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯇꯧꯕ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯤ ꯄꯣꯝꯁꯥꯠꯅꯕꯤꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯄꯨꯕꯤꯔꯕꯅꯤꯅ ꯑꯩ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯑꯃꯇ ꯂꯦꯝꯅ ꯊꯥꯔꯣꯏꯕ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯌꯣꯟꯊꯣꯛꯂꯒ ꯁꯦꯜ ꯃꯌꯥꯝꯅ ꯂꯧꯔꯒ ꯑꯩ ꯆꯠꯈꯤꯒꯅꯤꯕ ꯍꯦꯔꯥ ꯄꯣꯝꯁꯥꯠꯅꯕꯤ ꯑꯩꯒꯤ ꯏꯗꯤꯛ ꯈꯪꯍꯟꯒꯦꯗꯅ ꯇꯥ ꯈꯣꯡꯕꯗꯨꯅ ꯀꯩꯅꯣ ꯃꯁꯥ ꯁꯤꯔꯦ ꯃꯇꯨ ꯉꯥꯎꯔꯦ ꯍꯦꯛ ꯈꯪꯈꯤꯕꯗꯒꯤ ꯑꯩꯒꯁꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯃꯇꯨ ꯑꯉꯥꯎꯕꯤꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯏꯕ ꯖꯥꯠꯂꯥ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ ꯄꯣꯝꯁꯥꯠꯅꯕꯤꯕꯨ ꯅꯥꯊꯩꯔꯒ ꯊꯝꯃꯒꯗꯤ ꯃꯗꯨꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕꯣ ꯈꯣꯝꯕꯅ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯀꯣ ꯑꯣ ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯕꯨ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯁꯤꯔꯅꯦ ꯆꯪꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯑꯌꯤꯡꯕꯤꯗ ꯂꯥꯜꯂꯨꯔꯤꯕ ꯏꯔꯥꯜ ꯃꯌꯥꯝ ꯑꯗꯨꯅ ꯑꯣ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ ꯄꯣꯝꯁꯥꯠꯅꯕꯤꯅ ꯇꯥ ꯈꯣꯝꯕ ꯑꯩꯒꯤ ꯀꯣꯛꯁꯦ ꯑꯃꯨꯛꯇ ꯄꯥꯏꯕꯤꯔꯨ ꯂꯥꯎ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯇꯥꯕ꯭ꯔꯣ ꯇꯥ ꯈꯣꯝꯕ ꯃꯁꯤꯗꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯦꯛꯇ ꯀꯦꯔꯨꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯆꯠꯈ꯭ꯔꯣꯅ ꯑꯃꯨꯛ ꯇꯥꯜꯂꯛꯄ ꯇꯥꯔꯦ ꯇꯥ ꯈꯣꯝꯕ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯨ ꯂꯥꯛꯑꯣ ꯄꯣꯝꯁꯥꯠꯅꯕꯤ ꯑꯩꯅ ꯌꯥꯝꯅ ꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦꯅꯦ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯊꯋꯥꯏꯒꯤ ꯃꯁꯛ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯃꯄꯥ ꯍꯥꯏꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯏꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯖꯤꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯁꯨ ꯄꯥꯎꯁꯦ ꯈꯪꯂꯛꯂ ꯃꯇꯨꯡꯗꯗꯤ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯤ ꯄꯥꯝꯕꯩ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯦꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯗꯨꯅ ꯑꯩꯈꯣই ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯗꯨꯒꯅꯦ ꯏꯕꯥꯅꯤꯒꯤꯁꯨ ꯏꯆꯥ ꯑꯅꯤꯗꯤ ꯂꯩꯔꯤꯗꯅ ꯄꯣꯝꯁꯥꯠꯅꯕꯤ ꯌꯥꯔꯁꯦ ꯀꯞꯂꯅꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯣꯊꯥꯕꯤꯔꯨ ꯂꯥꯛꯑꯣ ꯍꯌꯦꯡꯗꯒꯤꯗꯤ ꯏꯆꯦꯁꯦ ꯏꯕꯥꯅꯤꯅ ꯁꯦꯟꯅꯗꯕ ꯌꯥꯗꯕꯅꯤ ꯂꯥꯛꯑꯣ ꯇꯨꯝꯕꯤꯔꯨ ꯂꯥꯛꯑꯣ ꯑꯌꯤꯡꯕꯒꯤ ꯃꯃꯥꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯇꯨꯝꯂꯨ ꯀꯩꯗꯧꯕꯒꯦ ꯏꯃꯥ ꯅꯁꯨ ꯅꯨꯄꯥꯅ ꯇꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯏꯃꯥ ꯄꯣꯊꯥꯔꯣ ꯋꯥꯔꯝꯂꯅꯤꯌꯦ ꯅꯆꯥꯏꯕꯨ ꯁꯦꯟꯅꯕꯗ ꯇꯨꯝꯂꯨ ꯏꯃꯥ ꯑꯩꯗꯤ ꯏꯆꯥꯅ ꯇꯨꯝꯕ ꯌꯦꯡꯈꯤꯒꯦ ꯀꯨꯏꯔꯦ ꯏꯃꯥ ꯏꯆꯥ ꯑꯁꯨꯝꯅ ꯇꯨꯝꯃꯤꯟꯅꯔꯛꯇꯕ ꯄꯣꯝꯁꯥꯠꯅꯕꯤꯅ ꯂꯥꯛꯑꯣ ꯇꯨꯝꯂꯨꯔꯁꯤ ꯑꯩꯗꯤ ꯃꯣꯏ ꯃꯌꯥꯝꯅ ꯐꯨꯕꯤꯔꯝꯕꯒꯤꯅꯦ ꯁꯔꯨ ꯁꯌꯥꯡꯒꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯂꯦꯡꯕꯗꯒ ꯃꯈꯣꯜ ꯊꯣꯛꯏ ꯑꯗꯨꯕꯨ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩ ꯅꯥꯔꯕꯁꯨ ꯅꯥꯏ ꯍꯥꯏꯗ꯭ꯔꯕꯅꯤꯀꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯑꯩꯁꯦ ꯁꯤꯔꯝꯂꯕꯗꯤ ꯅꯪ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥ ꯑꯅꯤꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯎꯪꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯅꯦ ꯍꯦꯔꯗ ꯁꯤꯌꯨꯔꯗꯤ ꯇꯨꯝꯂꯨꯔꯒꯦꯗ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯏꯄꯥꯅꯒ ꯑꯃꯨꯛ ꯂꯩꯔꯛꯄ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤꯀꯣ ꯑꯣ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ
ꯅꯨꯃꯤꯠ ꯑꯗꯣ ꯄꯥꯕ ꯄꯥꯝꯕꯤꯌꯨ ꯄꯥꯝꯕꯤꯌꯨ ꯄꯥꯕ ꯍꯥꯏꯗꯅ ꯏꯁꯥꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯅꯤꯡꯉꯥꯏ ꯇꯧꯖꯔꯝꯕꯅꯤꯀꯣ ꯏꯄꯥꯒꯤ ꯊꯋꯥꯏ ꯏꯄꯥ ꯂꯥꯜꯂꯦ ꯏꯄꯥ ꯂꯥꯜꯂꯦ ꯏꯄꯥꯒꯤ ꯊꯋꯥꯏ ꯏꯄꯥ ꯂꯥꯜꯂꯦ ꯄꯣꯝꯁꯥꯠꯅꯕꯤꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯀꯞꯄꯛꯏꯁꯤꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯕꯨ ꯍꯦꯛꯇ ꯄꯣꯊꯥꯒꯦ ꯐꯪꯗꯦꯃꯤ ꯉꯁꯤꯅꯦ ꯏ ꯀꯥꯔꯛꯇꯅ ꯍꯨ ꯂꯣꯏꯅ ꯄꯤꯖꯔꯒꯅꯦ ꯍꯥꯠꯇꯣꯡꯒꯅꯤꯀꯣ ꯍꯨ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯒꯤ ꯍꯨ ꯈꯔ ꯌꯣꯝꯂꯒꯗꯤ ꯑꯗꯨꯝ ꯊꯝꯕꯅꯤꯁꯦ ꯑꯩꯒꯤ ꯈꯥꯎ ꯑꯃꯟꯕꯗꯨꯗ ꯁꯣꯏꯗ ꯌꯥꯎꯔꯝꯃꯅꯤ ꯈꯪꯉꯤ ꯃꯗꯨꯒꯤ ꯍꯨꯗꯣ ꯀꯨꯏꯃꯟꯗꯅ ꯍꯨ ꯑꯃ ꯑꯣꯜꯂꯝꯃꯅꯤꯅꯦ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯀꯞꯇ ꯑꯣꯏꯔꯗꯤ ꯍꯨꯗꯣ ꯂꯧꯊꯣꯛꯂꯒ ꯃꯌꯥꯁꯤꯗ ꯈꯔ ꯍꯦꯛ ꯆꯥꯏꯁꯤꯜꯂꯨꯅꯤꯀꯣ ꯑꯌꯦꯡꯕꯤꯅ ꯏꯃꯥ ꯀꯅꯥꯅꯣ ꯑꯁꯨꯛꯀꯟꯅ ꯀꯞꯄꯩꯁꯤꯕꯣ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯍꯧꯕ ꯇꯥꯔꯤꯃꯤ ꯀꯞꯀꯦꯒꯅ ꯂꯧꯕꯨꯛ ꯂꯃꯥꯡꯗ ꯊꯣꯛꯂꯒ ꯀꯞꯄꯨ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯑꯩꯒꯤ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯀꯞꯄꯤꯔꯤꯁꯤꯕꯣ ꯏꯃꯥꯃꯨꯛꯇ ꯍꯥꯏꯌꯣ ꯏꯃꯥꯁꯤꯁꯨ ꯋꯥꯔ ꯃꯥꯜꯂꯤ ꯀꯧꯕꯒ ꯇꯥꯗꯒꯩ ꯇꯨꯝꯈ꯭ꯔꯤꯅꯤ ꯑꯣ ꯑꯉꯥꯡ ꯇꯨꯝꯃꯤꯌꯦ ꯀꯞꯀꯦꯒ ꯃꯄꯥꯟꯗ ꯀꯞꯄꯤꯔꯨꯁꯨꯋꯣ ꯑꯌꯤꯡꯕꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎ ꯁꯥꯎꯔꯝꯈꯤꯅꯤꯀꯣ ꯑꯌꯤꯡꯕꯤ ꯑꯩ ꯂꯥꯜꯂꯦ ꯑꯌꯤꯡꯕꯤ ꯑꯩ ꯂꯥꯜꯂꯦ ꯀꯅꯥꯅꯣ ꯑꯁꯤꯕꯣ ꯃꯤꯅ ꯑꯉꯥꯡ ꯇꯨꯝꯃꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯞꯁꯤꯟꯅꯔꯒ ꯂꯩꯁꯤꯕꯣ ꯃꯁꯤꯕꯨ ꯑꯉꯥꯎꯕ ꯑꯣꯏꯔꯖꯥꯠꯂꯣ ꯏꯃꯥ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯊꯣꯛꯂꯅꯤꯁꯦ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯦꯕ ꯑꯁ ꯏꯃꯥ ꯁꯨꯝꯒꯤꯁꯦ ꯑꯃꯨꯛ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯌꯤꯡꯕꯤꯒꯤ ꯃꯃꯤꯠꯇ ꯈꯛ ꯎꯕ ꯐꯪꯕ ꯃꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏꯗꯨ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯁꯨꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯌꯤꯡꯕꯤꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ ꯈꯣꯝꯕꯗ ꯑꯍꯤꯡꯗꯨꯃꯛ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯌꯤꯡꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯛ ꯎꯗꯕ ꯊꯋꯥꯏ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨꯃ ꯃꯃꯥꯁꯨ ꯄꯣꯝꯁꯥꯅꯕꯤꯁꯨ ꯈꯣꯝꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯀꯤꯅ ꯌꯦꯡꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯁꯨ ꯑꯌꯤꯡꯕꯤ ꯌꯨꯝꯗꯒꯤꯁꯨ ꯍꯦꯟꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯃꯁꯥꯁꯨ ꯅꯥꯜꯂꯝꯃꯤ ꯇꯧꯕꯇꯕꯨ ꯃꯤ ꯑꯇꯩꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯑꯌꯤꯡꯕꯤꯅ ꯃꯥꯒꯤ ꯃꯆꯥ ꯊꯋꯥꯏꯗꯨ ꯎꯕ ꯐꯪꯖꯕꯅꯤꯅ ꯃꯤꯁꯤꯡꯅꯁꯨ ꯍꯦꯛ ꯍꯦꯛ ꯀꯤꯕ ꯐꯥꯎꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯄꯣꯝꯁꯥꯠꯅꯕꯤꯅ ꯁꯤꯗꯤ ꯌꯥꯔꯣꯏ ꯏꯪꯈꯣꯜꯁꯨ ꯌꯣꯟꯗ ꯑꯇꯣꯞꯄ ꯅꯨꯄꯥꯗꯁꯨ ꯂꯩꯍꯧꯗ ꯇꯥ ꯈꯣꯝꯕꯁꯨ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯏ ꯅꯨꯄꯤ ꯑꯍꯜꯁꯤꯅ ꯉꯥꯎꯕꯁꯨ ꯃꯥꯜꯂꯤ ꯒ꯭ꯌꯥꯟ ꯇꯥꯕꯁꯨ ꯃꯥꯜꯂꯤ ꯃꯁꯛ ꯍꯥꯏꯔ ꯅꯣꯡꯃꯒꯤ ꯐꯖꯕ ꯍꯦꯟꯒꯠꯂꯛꯏꯕ ꯇꯥ ꯈꯣꯝꯕꯗꯨꯕꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦ ꯃꯥꯒ ꯋꯥꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯑꯩꯒꯤ ꯑꯌꯤꯡꯕꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯟꯅꯁꯨ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯀꯧꯕꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯃꯥꯒꯤꯁꯤꯕꯨ ꯇꯁꯦꯡꯃꯛꯀꯤ ꯑꯩ ꯀꯥꯎꯔꯕ ꯖꯥꯠꯂꯅꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯏꯆꯥ ꯊꯋꯥꯏꯒ ꯂꯩꯃꯤꯟꯅꯕꯗꯧꯅ ꯇꯧꯔꯤꯕ ꯋꯥꯔꯤ ꯁꯥꯟꯅꯔꯕꯤꯁꯤꯅ ꯃꯇꯧ ꯀꯔꯝꯅꯅꯣ ꯅꯠꯇ꯭ꯔꯒ ꯑꯃꯥꯏꯕꯤ ꯈꯣꯏꯔꯝꯕꯗ ꯍꯥꯏꯔꯝꯕꯗꯨꯃꯛ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯗꯣ ꯂꯥꯏꯔꯝꯂꯦꯅ ꯇꯤꯟꯗ꯭ꯔꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯕꯗꯨꯕ ꯃꯗꯨꯅ ꯆꯨꯝꯂꯕꯗꯤ ꯃꯄꯥ ꯑꯩꯅꯁꯨ ꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯩꯁꯤ ꯃꯄꯥ ꯅꯠꯇꯕ꯭ꯔꯥ ꯄꯣꯝꯁꯥꯠꯅꯕꯤꯅ ꯃꯥꯗꯤ ꯁꯤꯗ ꯐꯝꯃꯒ ꯂꯩꯔꯦꯅꯦ ꯇꯥ ꯈꯣꯝꯕ ꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯅꯠꯇꯦ ꯏꯕꯥꯅꯤꯕꯨ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯁꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯗꯤ ꯏꯆꯥꯅꯤꯁꯤ ꯄꯨꯔꯒ ꯌꯨꯝꯗ ꯍꯟꯅꯤꯡꯂꯦ ꯍꯟꯈ꯭ꯔꯣ ꯂꯩꯒꯦꯁꯨ ꯂꯩꯌꯣ ꯅꯃꯥꯅ ꯆꯥꯒꯦ ꯑꯄꯥꯝꯕꯗꯤ ꯑꯩꯗꯤ ꯑꯌꯤꯡꯕꯤꯁꯤ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯀꯩꯅꯤꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯃꯋꯥ ꯂꯧꯗ꯭ꯔꯦ ꯑꯩꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅꯤꯡꯂꯤꯕ꯭ꯔꯕ ꯇꯥ ꯈꯣꯝꯕ ꯅꯪ ꯋꯥꯈꯜꯗꯤ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯪ ꯑꯩꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯉꯣꯏꯀꯣ ꯄꯣꯝꯁꯥꯠꯅꯕꯤ ꯅꯪ ꯅꯆꯥꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯑꯌꯤꯡꯕꯤꯕꯨ ꯁꯦꯟꯅꯗꯨꯅ ꯑꯩꯒꯤ ꯁꯣꯏꯈꯤ ꯂꯥꯡꯈꯤꯕꯁꯤꯡꯗꯣ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯍꯧꯔꯒꯦ ꯑꯗꯨꯅ ꯅꯪ ꯑꯉꯥꯡ ꯑꯅꯤꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯇꯥ ꯈꯣꯝꯕ ꯑꯗꯨꯒ ꯑꯩꯅ ꯏꯆꯥ ꯑꯅꯤꯁꯤꯒ ꯀꯔꯤ ꯆꯥꯔꯒ ꯑꯥꯗ ꯂꯩꯔꯨꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯪꯈꯣꯜꯁꯤ ꯌꯣꯟꯊꯣꯛꯂꯝꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯥ ꯑꯅꯤꯁꯤꯒ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯑꯌꯤꯡꯕꯤꯗꯤ ꯁꯦꯟꯅꯕꯤꯅꯅꯕ ꯃꯃꯥꯁꯨ ꯂꯩ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯃꯣꯏꯅ ꯃꯔꯥꯏꯅ ꯁꯦꯟꯅꯖꯍꯧꯁꯅꯤ ꯄꯣꯝꯁꯥꯠꯅꯕꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯌꯤꯡꯕꯤꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯗꯣ ꯀꯥꯏꯅꯔꯦꯗꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯠꯇꯕ ꯇꯧꯗꯨꯅ ꯑꯩꯒꯤ ꯆꯝꯖꯔꯤꯕ ꯑꯌꯤꯡꯕꯤꯁꯦ ꯀꯥꯏꯅꯕ ꯑꯩ ꯉꯝꯂꯔꯣꯏ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯁꯦ ꯅꯪꯅ ꯂꯧꯈꯩ ꯂꯧꯕꯤꯔꯒ ꯍꯧꯖꯤꯛꯅ
ꯄꯥꯝꯃꯛꯇ꯭ꯔꯕ ꯀꯥꯟꯗ ꯑꯩꯁꯦ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤ ꯁꯤꯅꯤꯅꯦ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯁꯣꯅꯣ ꯆꯨꯕꯤ ꯑꯉꯥꯎꯕꯤꯁꯤꯗꯒꯤꯗꯤ ꯄꯣꯝꯁꯥꯅꯕꯤ ꯑꯩꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯖꯔꯝꯒꯅꯤꯍꯦ ꯑꯗꯨꯒ ꯑꯩꯗꯤꯅꯦ ꯁꯤꯒꯤ ꯉꯣꯁꯤ ꯌꯣꯟꯗꯅꯗꯤ ꯌꯨꯝꯗ ꯁꯨꯛꯍꯟ ꯍꯟꯒꯗꯧꯕ ꯄꯣꯝꯁꯥꯠꯅꯕꯤ ꯅꯠꯇꯦ ꯈꯪꯍꯧꯗꯅ ꯈꯣꯝꯕꯅ ꯄꯣꯝꯁꯥꯠꯅꯕꯤꯗ ꯈꯨꯄꯥꯛꯅ ꯄꯥꯛ ꯂꯥꯎꯅ ꯊꯥꯔꯛꯂꯝꯃꯤ ꯃꯗꯨꯗ ꯄꯣꯝꯁꯥꯠꯅꯕꯤꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯈꯣꯝꯕꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯐꯥꯒꯤꯗꯒꯤ ꯈꯣꯝꯕꯒ ꯄꯣꯝꯁꯥꯠꯅꯕꯤꯒ ꯐꯨꯅꯔꯛꯇꯨꯅ ꯄꯣꯝꯁꯥꯠꯅꯕꯤ ꯈꯣꯝꯕꯅ ꯐꯨꯕꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯉꯁꯤꯃꯨꯛ ꯌꯥꯝ ꯊꯨꯅ ꯅꯃꯥꯅꯁꯥ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯥꯅꯁꯥ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗ ꯁꯤꯒꯅꯤ ꯈꯪꯉꯨ ꯅꯪꯒꯤ ꯅꯇꯥꯗ ꯄꯥꯡꯊꯔꯨꯕꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯥꯅꯁꯥ ꯑꯩꯅ ꯀꯩꯗꯧꯒꯦꯉꯣ ꯁꯤꯗꯤ ꯑꯩꯅ ꯈꯜꯂꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯏꯌꯣꯟꯅꯔꯦꯗꯅ ꯐꯩ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯦꯝꯅꯗꯤ ꯇꯣꯛꯑꯣꯏꯍꯦ ꯂꯦꯝꯅ ꯇꯣꯛꯑꯣꯏꯕ ꯑꯩꯒꯤ ꯍꯨ ꯑꯣꯜꯂꯕ ꯍꯨꯗꯣ ꯉꯁꯤꯗꯤ ꯃꯤ ꯄꯤꯖꯔꯒ ꯂꯣꯏꯅ ꯍꯥꯠꯀꯦ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯑꯃꯟꯕ ꯈꯥꯎꯗꯣ ꯁꯤꯗ ꯂꯩꯔꯦꯗꯅ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯃꯁꯤ ꯁꯤꯔꯕꯗꯤ ꯇꯥ ꯈꯣꯝꯕꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯏꯪꯈꯣꯜꯁꯤꯡꯁꯤꯁꯨ ꯌꯣꯟꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯈꯣꯝꯕꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯑꯌꯤꯡꯕꯤꯗꯣ ꯑꯣ ꯃꯥꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦꯗꯅ ꯑꯌꯤꯡꯕꯤ ꯈꯣꯝꯕꯅ ꯑꯌꯤꯡꯕꯤ ꯊꯤꯗꯨꯅ ꯊꯣꯛꯈ꯭ꯔꯤꯉꯩ ꯄꯣꯝꯁꯥꯠꯅꯕꯤꯅ ꯃꯥꯒꯤ ꯍꯨꯗꯨ ꯄꯥꯏꯔꯒ ꯆꯥꯛꯁꯪꯗ ꯆꯪꯉꯛꯂꯝꯃꯤ ꯑꯗꯨꯒ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯆꯦꯡꯒ ꯏꯟꯁꯥꯡꯒꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯄꯣꯝꯁꯥꯠꯅꯕꯤꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯃꯆꯥ ꯑꯅꯤꯗꯨꯅ ꯂꯣꯟꯅ ꯎꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒ ꯆꯥꯃꯤꯟꯅꯅꯕ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯑꯗꯨꯒ ꯂꯣꯏꯗꯨꯅ ꯆꯥꯛ ꯊꯤꯔꯕ ꯀꯥꯟꯗ ꯃꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯈꯣꯝꯕꯗꯤ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯤ ꯉꯝꯗ ꯆꯪꯅꯤꯡ ꯆꯪꯉꯨꯔꯕꯁꯨ ꯑꯌꯤꯡꯕꯤꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯅ ꯃꯃꯥꯅꯁꯨ ꯆꯪꯍꯟꯗꯕꯅ ꯇꯧꯐꯝ ꯈꯪꯗꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ ꯄꯣꯝꯁꯥꯠꯅꯕꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯛ ꯂꯣꯏꯔꯝꯃꯤꯅ ꯏꯃꯥ ꯏꯆꯥ ꯆꯥꯔꯒ ꯇꯨꯝꯂꯒꯦ ꯑꯩꯕꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯁꯤ ꯊꯤꯔꯒ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯊꯅꯝꯁꯤꯔꯅꯦ ꯑꯗꯨꯗꯤ ꯇꯧꯕꯤꯔꯔꯣꯏꯒꯦ ꯆꯥꯛꯄꯨꯗꯤ ꯊꯤꯔꯒ ꯊꯝꯕꯤꯔꯝꯃꯒꯦ ꯑꯔꯦꯝꯕ ꯍꯨꯁꯤꯅ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯖꯤꯜꯂꯒꯦ ꯍꯌꯦꯡ ꯃꯃꯥ ꯃꯆꯥꯁꯦ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯅ ꯊꯤꯔꯛꯂꯕꯁꯨ ꯃꯥꯅ ꯍꯥꯠꯄ ꯃꯥꯟꯅꯅꯕ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯅ ꯑꯌꯤꯡꯕꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯏꯃꯥꯅ ꯆꯥꯛ ꯄꯨꯔꯛꯂꯦ 이마기 타와이 나보나 싹 부르네 낭보 싹 람지브라 이마 싹 인비르게 이마 아이디 람디 아이디 사나키게 아두디 이마수 이사가 사나키게 이마 아이 싹 사키로이 싹성다 굽라가 담비요 이마 호이 아이수 호렌 이사가 오이네 싸라게다 아이기 수기 타와이시고 다싱는 먹기 이사기 문학도 레이브 살라냐 좀 사나도 레리브시고 마 기꾸도 비사나세 호이 사나세 나두디 이사노도 이마 퐁라게고 호이 마 콤바나 ngasidi imana thongba saisa oina saruge asumna khombana ngasidi manempongna thongba chaisangda oina chaksangda changduna sairami pomsana biga masagadi chaksaduna ngana tumkhibana khangkhiji ngayak leiraga khomba hudugi maisakaduna khangma ngamduna chaksangaduda tharo maro onduna I oraga sirami ngayak leibaga mamana chaksangda sanglubudadi khombana chaksangda I oduna siraga leirami madu ubada mamadu pakhatuna law khong tawbadagi thangnaba imungi mising tabudagi loina selaklami pomsatnabina asi nupasisu tipok lawi kaihina mana si sangaga sak saurisibo ai selhorake isaga thanamlage natrabadi soirina aina nese khangnarapu tare misingduna chai sangse kanan thongge sida hu yawine sak isangdi aina thongbani aduga mana zaramliba saksina isa nupigi sak saruni aduga hududi aina hapsadeko nupi atombidudi kai lekre thola pudine masani duna akoi madi singkre aduga akoi mana jingda kainam hapsingkhibani o nupi atombidu hana thiraga madu hana phasi Kulgi miyam sangduna pomsatnabi tanaduna pharami aduga mayam sangduna phubadagi pomsatnabi kiduna asengma pumba loina haidoraklami hek haidorakpaga
ꯄꯣꯝꯁꯥꯠꯅꯕꯤꯗꯨ ꯃꯤꯌꯥꯝꯗꯨꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯐꯨꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯄꯣꯝꯁꯥꯠꯅꯕꯤꯁꯨ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯣꯝꯕꯒ ꯄꯣꯝꯁꯥꯠꯅꯕꯤꯒꯗꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯄꯨꯗꯨꯅ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯃꯆꯥ ꯑꯅꯤ ꯂꯩꯍꯧꯕꯗꯨ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯂꯩꯖꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗ ꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯨ ꯑꯏꯪꯕꯤꯒꯤ ꯃꯆꯥ ꯊꯋꯥꯏ ꯑꯗꯨ ꯃꯤ ꯑꯇꯩꯅ ꯎꯗ꯭ꯔꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯇꯨꯅ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯪꯅꯔꯛꯇꯨꯅ ꯑꯏꯪꯕꯤꯕꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯁꯦꯟꯅꯕꯤꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯏꯪꯕꯤꯁꯨ ꯃꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯈꯤꯔꯝꯃꯤ꯫